Bira tare. Bira tare to. Thôi. भट्टी में भारती लंबा दिया भारती है इसने दिखाया कि मोती भी हो लेकिन क्या कहते हैं मोती हो तो ऐसा है ना अरे बागेश्वर धाम द चटनी बागेश्वर धाम सरकार मनाता चंपा सिल्ली वो सब ब्राल सिंधानी चिंकलनी या कुम्भो माल लाइव था ना वो कोई दिन था नहीं नसी करा लाइव था ही लो चाक किरो चाक चाक मथा सा जो कोपरे ये तो Minto isi cak carbo inamaga dadaga bu cak sadri cak pudi chadore okay jang thum number yang amane til hida kamal hai duga amla juice oil hai चलो साथ ही रहो गरीब जिठानिया सुनीता अपनी 2 बहुओं और बेटों के साथ रहती है सुनीता की दोनों बहुएं गरीब और सुखी है कुछ दिन बाद सुनीता अपने छोटे बेटे की शादी एक सुंदर और अमीर लड़की ngakuk thong belunga kha thong ngakuk bilunga kari mathel tawrage belunga kha hai khoi lawai macha khoi di noi ngakuk hai ro khangde si thong me to mayam si thong bilunga khado chak thi ro ba chak lam hao với hồi chak lam ma gi ne ai ju war la ko gi tension la ko gi kai na to ba da nhang hấp rồi nè có sao này nữa nga mà cha cả cha là một quỷ để cha ninh nghe đã hay khôi dung bây giờ đây là cái anh pha bên tía bây giờ thì giờ rom một cỏ anh đi lâu cần cha bây giờ đi tập hai chân mua rong á ngay này hảo thì hảo em lâu dài đấy tí lâu mình xem mua tôi có chân ông không xem mà mấy em comment drop tàu view
ꯍꯌꯦꯡꯗꯤ ꯑꯩꯈꯣꯏ ꯃꯣꯏꯔꯥꯡꯗ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯃꯣꯏꯔꯥꯡꯗ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯍꯌꯦꯡ ꯃꯣꯏꯔꯥꯡꯗ ꯉꯥꯅꯨ 2 ꯄꯨꯔꯛꯀꯅꯤ ꯑꯗꯨꯒ ꯀꯣꯏꯕ ꯂꯥꯛꯀꯅꯤ ꯑꯉꯥꯡ ꯇꯨꯝꯈ꯭ꯔꯦ ꯆꯝꯄ꯭ꯔꯥ ꯑꯃꯒ ꯁꯣꯏꯔꯛꯑꯣ ꯀꯩ ꯃꯊꯦꯜꯅꯣ ꯍꯥꯏ ꯉꯥꯀꯨꯞ ꯊꯣꯡꯉꯦ ꯋꯥꯕꯒꯤ ꯃꯊꯥ ꯁꯥꯕꯒꯤ ꯃꯌꯥꯝ ꯁꯥꯎꯗꯤ ꯌꯥꯗꯦ ꯁꯤ ꯇꯧꯔꯦ ꯃꯣꯔꯣꯛꯁꯨ ꯌꯥꯝ ꯁꯥꯔꯦ ꯀꯩꯅꯣ ꯊꯣꯏꯕꯤ ꯏꯁꯤꯡ ꯂꯩꯕ꯭ꯔꯥ ꯊꯣꯏꯕꯤ ꯎꯝ ꯕꯣꯇꯜ ꯂꯣꯏ ꯐꯥꯠꯇꯣꯔꯦ ꯅꯍꯥꯟꯋꯥꯏꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯄ꯭ꯔꯦꯡ ꯇꯧꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦꯕꯀꯣ ꯄ꯭ꯔꯦꯡ ꯇꯧꯕꯁꯦ ꯃꯤꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯅꯠꯇꯕ ꯀꯅꯥꯝꯇꯅꯗꯤ ꯀꯔꯤꯝ ꯍꯥꯏꯔꯛꯇꯦ ꯑꯗꯨ ꯑꯣꯏ ꯇꯥꯔꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯃ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯆꯍꯤ ꯃꯇꯥꯡꯗꯨꯒ ꯇꯧꯊꯣꯔꯛꯏꯗꯨꯒ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯅꯍꯥꯟꯋꯥꯏꯒꯤ ꯑꯗꯨ ꯇꯧꯔꯦ ꯍꯥꯏ ꯚꯥꯏ ꯀꯩꯁꯦ ꯍꯣ ꯑꯞ कृष्णा क्रिस करिश्मा दयान अरे मैं बढ़िया हूँ भाई कौन है अब मैं समझ में नहीं आ रहा है आप कौन है हाँ भाई कैसे हो अब बस मस्त है भाई इचानुपाद उलो इचानुपाद तुम्ही कन्न तुम्ही थैंक यू थैंक यू है नुदा हक्चांग फरो ओ नुदा हक्चांग फरो है माले ꯂꯩꯇꯕ ꯉꯥꯛꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯩꯅ ꯇꯧꯕꯅꯦ ꯍꯟꯇꯣꯛꯑꯣ ओके बिल्कुल राइट अदुदगी आपकी वीडियो बहुत अच्छी लगती है हमें हम आपकी वीडियो को देखते हो और लाइक भी करते हो लाइक भी करते रहो सब्सक्राइब भी करते रहो ठीक है भाई थैंक यू धन्यवाद शेयर भी करते रहो भैया जी धन्यवाद आपने हमको सपोर्ट किया है उसके लिए हम बहुत आपको मतलब थैंक यू बोलना चाहता है दिल से मथौ लेतब ngakni aigi apamana ꯆꯥꯛ ꯆꯥꯔꯁꯤ ꯆꯥꯛ ꯗꯤ ꯆꯥꯔꯁꯦ ꯐꯖꯅ ꯏꯁꯤꯡ ꯌꯥꯔꯛꯑꯣꯅꯦ ꯍꯦ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯃꯌꯥꯝ ꯇꯧꯗꯣꯔꯦ ꯁꯤꯒꯤ ꯐꯤꯕꯝꯁꯦ ꯂꯩꯔꯦ ꯉꯥꯀꯨꯞ ꯊꯣꯡꯕ ꯍꯥꯏꯗꯨ ꯁꯤ ꯂꯩꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯌꯦꯡ ꯀꯩꯅꯣꯗ ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯕꯒꯤ ꯐꯤꯒ ꯆꯤꯡꯈꯠꯂꯤꯁꯤꯗꯤ ꯃꯣꯏꯔꯥꯡ ꯂꯝꯕꯤ ꯀꯥꯞꯊꯔꯛꯀꯅꯤ ꯍꯥꯏꯔꯤꯌꯦ ꯍꯨꯃꯥꯡꯁꯨ ꯌꯥꯝ ꯁꯧꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯥꯏꯌꯦꯕ ꯑꯗꯨꯅ ꯃꯌꯥꯝ ꯃꯣꯏꯔꯥꯡꯗ ꯊꯦꯡꯅꯁꯦ कमेंट येंगे सिदा लोग
ꯂꯣꯛꯁꯨ ꯊꯨꯡꯕꯗꯀꯣ. ꯀꯃꯦꯟꯗꯣ ꯑꯗꯨ ꯌꯦꯡꯉꯣ ꯁꯤꯗꯩ ꯅꯪ ꯍꯁꯕꯦꯟꯁꯦ ꯑꯜꯀꯣꯍꯣꯜ ꯌꯥꯝ ꯁꯤꯖꯤꯟꯅꯕ꯭ꯔꯣ? ꯃꯌꯥꯝꯗꯤ ꯁꯤꯖꯤꯟꯅꯗꯦꯗ, ꯑꯗꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯍꯥꯏꯗꯤ ꯏꯟꯖꯥꯡ ꯁꯨꯝ ꯍꯥꯎꯕ ꯅꯨꯃꯤꯠꯀꯨꯝꯕ ꯑꯗꯒꯤ ꯈꯔ ꯅꯨꯡꯉꯥꯏꯕꯒꯨꯝꯕ ꯁꯦꯇꯔꯗꯦ ꯅꯥꯏꯠꯀꯨꯝꯕ ꯑꯗꯨꯝ ꯃꯔꯛꯀꯤ ꯋꯥꯅꯤꯗ, ꯑꯗꯨꯝ ꯗꯦꯂꯤ ꯌꯨꯁ ꯇꯧꯕ ꯅꯠꯇꯦꯗ. आप और भाभी जी की वीडियो जो वीडियो है ना बहुत मस्त है. मैंने अपने दोस्तों के साथ में शेयर किया था. वो बहुत मस्त वीडियो है. थैंक यू यार, थैंक यू भैया. चही क्या क्या सूरगे नोय अनी है. आई हंदक सेप्टेम्बर दा 29 चंगानी 28 कंप्लीट ओरगा अदुगा तामोना 30 गा 4 चंगानी. चे नोय कई लमदैनो हाय. अकोई कइनोदी असेंबदी सुगुनुदैनेबको. अदुगा कइनोना हौजिकना थौबालदा भरादा लैरे. लान तौबीदना उपाय लैते. हिंगनबा पुंगलैदा लैरी. ओके ब्रो, बाय बाय, गुड नाइट. युमदी कमाई तौरगे चंगबा यादब्रो हाय मालेको. युमजे सुगुनुदा अदुम चंगनारे अदुम लैनारेबको. अदो अखोइना सुम अगांग मचादु लैबनिनाने अदुई खलगा अगांग मचादो यावबनिना सुम हौजिकती पुरा हादि ग्यान मेन तानद्रिदनाको. अदुदुना सुम नुंगाइतेना अदुम लैबै वानेबा स्वाइदा. थौबाल काय वाइदा है. थौबाल बाजार चंगभम असम राइफल लैबदो अदुई मखोंगदा लैरे. अखोइ आनंदपुर स्कूल की ऑपोजिट तो. नुंगाइबो चे नुंगाइरिये. लम अमा लैबगी प्लान लैब्रो हाय. अदुमाइनदि खनै. अदो हौजिक मक्कीदि ngam हैरोय. कइगिनो हाइबदा अखोइदो सुगुनुदगी मयाम मांगा लाकपनिनाने. ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯉꯛꯑꯗꯤ ꯉꯝꯅꯤ. ꯇꯨꯝ ꯍꯧꯒꯠꯄꯒꯤ ꯊꯔꯣ ꯑꯣꯜꯂꯤ ꯑꯃꯗꯤ. ꯁꯨꯝ ꯄꯩꯁꯥ ꯃꯌꯥꯝ ꯃꯥꯡꯉ ꯂꯥꯛꯄꯅꯤꯅ ꯄꯩꯁꯥ ꯇꯁꯦꯡꯅ ꯂꯩꯇꯦꯕꯀꯣ ꯍꯧꯖꯤꯛꯀꯥꯟ. ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯏꯆꯥ ꯏꯁꯨꯒꯤ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯈꯔ ꯑꯗꯨꯝ ꯆꯤꯜꯂꯤꯕꯀꯣ. ꯑꯗꯨꯗꯨꯅ ꯈꯔ ꯂꯩꯔꯒ खनबा ताई हाइतारे. अइजु थौबालदैने. थौबालदैने दिल्लीदा लैये. ओ थौबाल काय वाइदैनो रोजित हाजे. अखोइदि करम कांदबु फंगदोइनो खंगद्रे. आशा का उद्रेदा हाय. कुइरेना अखोइ अनिगी वीडियो उखिदबा. हयेंग मोइरांग लाक्तोइसिबु करम साइडतनो. ओ मोइरांगदने अखोइ इमागी मनाउनुपी अमा लैयेबको. मोइरांग लमखाई एलसीएम स्कूल लैबदो अदुदा लाक्तोइने. अदुगा कोइबसु चत्तोइने. भरादी कया लौगे थादा. भरा 3,000 लौवे. कई होनरिगे हाय. सुम पंगलै लैरिदा कैसु थोइदोप होनदे. बाबू बाजारदगी है. बाबू बाजारदगी नक्नरेने अदुदि. तामो से सर्विस तै पोथारबो. कुइरे पोथाबा. अङोइबो अन्हेला थमने. कोइ अस कुइरे हे तामोगा इतै मगे से उदबा है. थैंक यू.
ꯂꯥꯏꯐꯀ ꯊꯥꯗꯕ ꯀꯨꯏꯔꯦꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒꯗꯣ ꯎꯈꯤꯗꯕ ꯀꯨꯏꯔꯦ ꯑꯩꯈꯣꯏꯗꯩ ꯀꯨꯏꯔꯦꯀꯣ ꯀꯥꯔꯣꯠ ꯑꯈꯥꯕꯤ ꯂꯥꯏꯛ ꯃꯨꯛꯕꯥꯡꯅꯦ ꯌꯥꯝ ꯋꯥꯔꯤꯗ ꯃꯤꯅ ꯁꯨꯝ ꯍꯤꯡꯅꯩꯅ ꯄꯪꯍꯤꯡ ꯍꯤꯡꯉꯤꯅ ꯃꯤ ꯃꯥꯡꯗ ꯋꯥꯏ 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 ꯍꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯀꯣ ꯅꯍꯥ ꯑꯣꯏꯔꯤ ꯈꯔ ꯇꯧꯒꯣ ꯌꯥꯗ꯭ꯔꯣ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯦ ꯍꯣꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯍꯥꯏ ꯇꯥꯃꯣꯒꯤꯗꯣ 17 yearsꯇ ꯃꯥꯒꯤ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯈꯥ ꯑꯩꯈꯣꯏꯅ ꯂꯧꯊꯗ꯭ꯔꯕ ꯁꯨꯝ ꯋꯥꯏꯗꯅꯀꯣ ꯑꯥꯔꯃꯤꯒꯤ ꯊꯕꯛꯁꯦ ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯊꯣꯛꯄꯅ ꯐꯔꯦꯗꯥꯅ ꯈꯜꯂꯕ ꯏꯟꯀꯝꯗꯤ ꯀꯩꯗꯒꯤ ꯂꯥꯛꯀꯦ ꯍꯥꯏꯔꯣ ꯌꯥꯝ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯥꯎꯋꯦ ꯏꯟꯀꯝꯁꯦ ꯊꯥꯒꯤ ꯑꯗꯨꯝ ꯉꯥꯏꯔꯒ ꯇꯥꯃꯣꯒꯤ ꯄꯦꯟꯁꯤꯜ ꯈꯔ ꯐꯪꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯆꯥꯔꯤꯗ ꯀꯩꯝꯇ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯑꯇꯣꯞꯄ ꯊꯥꯏꯅꯒꯤ ꯄ꯭ꯔꯦꯡꯛꯇꯣ ꯅꯨꯡꯉꯥꯏꯕꯅꯤꯗ ꯍꯥꯏ ꯆꯦꯁꯦ ꯈꯔ ꯃꯌꯥꯡ ꯀꯪꯂꯝꯃꯦ ꯍꯥꯏ ꯋꯦꯠ 3 ꯇꯥꯊꯔꯛꯑꯦ ꯂꯥꯏꯛ ꯁꯦꯞ ꯇꯧꯔꯝꯃꯣ ꯍꯥꯏ ꯁꯤꯌꯔ ꯇꯧꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇꯦ ꯁꯦꯞ ꯍꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯀꯁꯥꯔ ꯄꯥꯈꯪꯁꯦ ꯉꯍꯥꯟꯋꯥꯏꯒꯤ ꯑꯉꯥꯡꯗ ꯃꯥꯜꯂꯦ ꯃꯇꯝ ꯑꯃꯗ ꯏꯇꯩꯃ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯅ ꯁꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯗꯣ ꯀꯥꯎꯕ ꯉꯝꯗ꯭ꯔꯦꯍꯦ ꯆꯦ ꯋꯥꯗꯕ ꯊꯕꯛ ꯂꯩꯇꯦꯗ ꯍꯥꯏ ꯑꯗꯨꯅꯦ ꯋꯥꯗꯕ ꯊꯕꯛ ꯂꯩꯇꯦ ꯑꯗꯣ ꯍꯟꯗꯛꯇꯤ ꯍꯥꯏꯗꯤ ꯍꯥꯏꯍꯩꯗꯦꯕꯨ ꯋꯥꯏꯗꯤ ꯍꯥꯏꯍꯩꯗꯦ ꯑꯗꯣ ꯈꯔꯗꯤ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯌꯥꯝ ꯍꯩꯕꯅꯤ ꯇꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯁꯦꯟꯗ꯭ꯔꯥꯔꯣꯝꯗ ꯀꯣꯏꯔꯛꯎ ꯊꯦꯡꯅꯁꯤ ꯅꯈꯣꯏ ꯑꯅꯤꯅ ꯃꯌꯥꯡꯗ ꯁꯦꯟ ꯑꯆꯣꯏꯕ ꯄꯣꯠ ꯂꯩꯕꯒꯤ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯕꯅꯦ ꯊꯦꯡꯅꯁꯦ ꯍꯌꯦꯡ ꯂꯥꯛꯀꯦ ꯀꯣꯏꯔꯛꯀꯦ ꯍꯌꯦꯡ ꯃꯣꯏꯔꯥꯡ ꯂꯣꯝꯗ ꯀꯣꯏꯔꯛꯇꯣꯏꯅꯦ ꯁꯦꯟꯗ꯭ꯔꯥꯗ ꯀꯣꯏꯔꯛꯀꯦ ꯏꯆꯦꯍꯣꯏ ꯗꯨꯀꯥꯟ ꯐꯝꯗ꯭ꯔꯕꯣ ꯏꯍꯦ ꯐꯣꯟꯒ ꯀꯥꯏꯕ ꯇꯥꯔꯦꯍꯦ ꯐꯣꯟ ꯎꯞꯊꯔꯒ ꯇꯥꯒꯤꯕ ꯄꯩꯒꯤ ꯋꯥꯅꯤ ꯗꯨꯀꯥꯟ ꯑꯗꯨꯝ ꯇꯦꯛ ꯇꯦꯛ ꯐꯝꯃꯤ ꯇꯥꯕ꯭ꯔꯥ ꯍꯥ ꯑꯩ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯁꯦ ꯍꯥꯏꯗꯣ ꯑꯗꯨꯏꯅꯦ ꯍꯥꯎꯇ꯭ꯔꯥ ꯑꯆꯧꯕꯒꯤ ꯃꯍꯥꯎꯒ ꯃꯆꯥꯒꯤ ꯃꯍꯥꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯇ꯭ꯔꯅꯦ ꯆꯦ ꯕꯨꯡꯉꯣ ꯑꯕꯨꯡꯉꯣ ꯀꯩ ꯑꯗꯨꯝ ꯍꯥꯏꯔꯦ ꯆꯦ ꯑꯕꯨꯡꯉꯣ ꯑꯆꯧꯕꯗꯨꯗꯤ ꯍꯥꯏ ꯃꯥꯗꯣ ꯕꯣꯔꯗꯤꯡꯗ ꯂꯩꯔꯤꯌꯦ ꯗꯗꯥꯅ ꯐꯖꯕ ꯍꯦꯜꯂꯦ ꯏꯇꯩꯃꯗꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗꯤ ꯃꯥꯅꯕꯨ ꯍꯦꯟꯒꯦꯔꯥ ꯑꯩꯅꯕꯨ ꯍꯦꯟꯒꯦꯔꯥ ꯆꯞ ꯃꯥꯟꯅꯩꯗ ꯏꯕꯥꯅꯤ ꯑꯃꯠꯇꯅꯤꯅ ꯅꯠꯇ꯭ꯔꯅꯦ ꯆꯦ ꯗꯥꯒꯤ ꯄꯦꯟꯁꯤꯜ ꯀꯌꯥꯃꯨꯛ ꯐꯪꯒꯦ ꯊꯥꯗ ꯍꯥꯏ ꯌꯥꯝ ꯐꯪꯗꯦꯗ 40 ꯑꯕove ꯐꯪꯉꯤ ꯑꯩꯈꯣꯏ ꯕꯨꯡꯉꯣꯒꯤ ꯃꯃꯥꯟꯅꯕꯤꯔ ꯀꯩꯅꯣꯝ ꯈꯪꯗꯦ ꯗꯗꯥ ꯔꯦꯛꯁ ꯀꯩꯒꯤ ꯕꯣꯔꯗꯤꯡ ꯇꯣꯛꯏꯅꯣ ꯑꯩꯁꯨ ꯇꯣꯛꯑꯦ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗꯣ ꯊꯧꯕꯥꯜꯗ ꯂꯩꯕꯗꯣ ꯑꯗꯨꯗꯅꯦ ꯀꯛꯆꯤꯡꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏ ꯑꯅꯛꯄꯗ ꯑꯗꯨꯝ ꯂꯩꯍꯜꯂꯕ ꯇꯝꯍꯜꯂꯕ ꯑꯗꯨꯝ
ꯑꯉꯥꯡꯗꯤ ꯏꯅꯥꯛ ꯈꯔ ꯅꯛꯑꯒ ꯐꯩꯗꯅ ꯑꯗꯨꯏꯅꯤꯗ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯍꯣꯏ ꯋꯦꯠ ꯌꯥꯝ ꯇꯥꯕ ꯃꯥꯜꯂꯦ ꯍꯥꯏ ꯋꯦꯠ 3-4 ꯆꯥꯡ ꯇꯥꯔꯦ ꯐꯅꯌꯥꯝ ꯇꯥꯔꯦ ꯋꯦꯠ ꯃꯦꯁꯇ ꯊꯝꯃꯣ ꯆꯦ ꯍꯥꯏ ꯃꯤꯌꯥ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯆꯦ ꯍꯥꯏ ꯉꯥꯀꯨꯞ ꯊꯣꯡꯉꯦ ꯉꯁꯤ ꯑꯩ ꯃꯣꯔꯣꯛ ꯑꯇꯦꯛ ꯆꯥꯁꯟꯕꯩ ꯃꯣꯔꯣꯛ ꯁꯥꯕꯅ ꯁꯤꯗꯣꯔꯦꯕ ꯑꯩꯅ ꯁꯥꯕ꯭ꯔꯥ ꯆꯥꯏ ꯁꯤꯔꯦ ꯀꯩꯅꯣꯝ ꯇꯧꯔꯦ ꯏꯟꯖꯥꯡ ꯁꯤ ꯊꯣꯡꯉꯦ ꯇꯣ ꯉꯥꯀꯨꯞ ꯑꯩ ꯁꯥꯕꯅ ꯉꯥꯎꯔꯦ ꯆꯤꯟꯒ ꯉꯥꯡꯕ꯭ꯔꯥ ꯁꯥꯔꯦ ꯉꯥꯎꯔꯦ ꯂꯣꯛꯁꯦ ꯑꯉꯥꯡ ꯃꯆꯥ ꯊꯨꯡꯕꯗꯒꯤ ꯂꯧꯅꯔꯦꯕꯀꯣ ꯑꯗꯨꯒ ꯑꯉꯥꯡ ꯃꯆꯥꯅ ꯐꯗꯣꯛꯈ꯭ꯔꯦ ꯑꯩꯅ ꯐꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯍꯤꯗꯥꯛꯇꯣ ꯑꯩꯅ ꯁꯨꯡꯆꯥ ꯆꯥꯕꯤꯗꯕ ꯁꯨꯡꯊꯛ ꯊꯛꯄꯤꯗꯕ ꯍꯩꯅꯗ꯭ꯔꯦꯅ ꯈꯔ ꯉꯟꯅ ꯂꯥꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯌꯦ ꯆꯦ ꯑꯕꯨꯡꯉꯣ ꯑꯍꯟꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯆꯍꯤ ꯃꯥ ꯍꯟꯗꯛ ꯕꯥꯔꯗꯦ ꯇꯧꯕꯗꯣ ꯑꯗꯨꯗꯣ ꯆꯍꯤ 13 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒ 14 ꯍꯥꯏꯔꯛꯏꯕ ꯃꯥꯏꯃꯣꯝ ꯁꯨꯔꯦꯁꯀꯤꯗ ꯍꯥꯏꯌꯦ ꯂꯥꯜꯂꯦ ꯅꯪ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯑꯣꯜꯂꯦ 2011 ꯑꯥꯒꯁ ꯄꯥꯎ 11 ꯑꯥꯒꯁ 13 ꯀꯝꯄ꯭ꯂꯤꯠ 14 ꯍꯥꯏꯔꯛꯏꯅꯦ 11 ꯑꯥꯒꯁ ꯀꯣ 12 ꯑꯥꯒꯁ 13 ꯑꯥꯒꯁ 14 ꯑꯥꯒꯁ 15 ꯑꯥꯒꯁ ꯀꯌꯥꯝ ꯋꯥꯅ 16 ꯄꯥꯏꯕ ꯑꯥꯒꯁ 17 ꯑꯥꯒꯁ 18 ꯑꯥꯒꯁ 19 20 21 22 ꯍꯌꯦꯡ 23 ꯈꯔ 24 ꯉꯟꯅ ꯂꯥꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏ ꯆꯍꯤ 13 13 ꯀꯝꯄ꯭ꯂꯤꯠ 13 ꯍꯥꯏꯔꯛꯑꯦ ꯍꯥꯏꯕ ꯑꯩꯅꯦ ꯃꯃꯥꯁꯦ ꯅꯪꯅ ꯑꯃꯨꯛ ꯍꯩꯁꯤꯡ ꯁꯥꯕ ꯁꯥꯖꯜꯂꯛꯑꯦ ꯀꯅꯥꯅ ꯍꯌꯦꯡ ꯈꯔ ꯉꯟꯅ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏꯗꯨꯕꯣ ꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯃꯦ ꯍꯥꯏ ꯗꯗꯥ ꯔꯦꯛꯁꯇꯨ ꯎꯅꯤꯡꯉꯦ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏ ꯎꯍꯜꯂꯛꯀꯦ ꯃꯇꯥꯡ ꯆꯥꯕꯗ ꯗꯥꯏꯔꯦꯛꯁ ꯍꯥꯏꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯁꯤꯗ ꯐꯣꯟ ꯄꯥꯏꯁꯦ ꯑꯉꯥꯡꯅ ꯌꯥꯝ ꯊꯦꯡꯅ ꯐꯣꯟ ꯄꯥꯏꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯐꯣꯟ ꯌꯥꯝ ꯀꯨꯏꯅ ꯄꯥꯏꯕꯁꯦ ꯌꯥꯝ ꯁꯥꯎꯋꯦꯕ ꯑꯩ ꯅꯪ ꯆꯥꯛ ꯈꯔ ꯂꯦꯝꯍꯟꯗ꯭ꯔꯕꯣ ꯑꯩꯒꯤ ꯏꯇꯩꯃ ꯑꯩꯁꯨ ꯅꯨꯄꯤ ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯦ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯑꯗꯣ ꯇꯥꯃꯣꯁꯦ ꯄꯥꯎ ꯍꯟꯕ ꯆꯠꯄꯗ ꯃꯇꯦꯡ ꯅꯤꯖꯒꯦ ꯖꯅꯋꯥꯔꯤ ꯊꯥꯗꯅꯤꯀꯣ ꯍꯥꯏꯌꯦ ꯍꯣꯏ ꯌꯥꯏꯌꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯏꯅꯥꯎꯒꯤꯕꯨ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯇꯩꯃꯒ ꯗꯗꯥꯒ ꯃꯨꯛꯕꯥꯡ ꯑꯝꯇ ꯇꯧꯔꯛꯑꯣ ꯊꯔꯣꯏ ꯊꯣꯡꯉꯒ ꯍꯥꯏ ꯏꯇꯩꯃ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯃꯣꯏꯒꯤ ꯍꯦꯔꯣꯁꯦ ꯋꯥ ꯀꯌꯥ ꯉꯥꯡꯗꯕꯅꯦ ꯀꯦꯃꯦꯔꯥꯃꯦꯟ ꯑꯗꯨꯝ ꯑꯣꯏꯒꯟꯕꯅꯦ ꯍꯥꯏ ꯃꯕꯣꯛꯅ ꯍꯌꯦꯡ ꯂꯥꯛꯀꯅꯤ ꯍꯥꯏꯔꯛꯑꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤ ꯍꯌꯦꯡ ꯂꯥꯛꯇꯣꯏꯅꯦ ꯊꯣꯏꯕꯤ ꯀꯥꯏ ꯀꯣꯏꯁꯤꯒꯦ ꯈꯜꯂꯝꯃꯣ ꯃꯐꯝꯗꯣ ꯅꯇꯩ ꯏꯕꯥꯅꯤ ꯉꯁꯥꯏꯗꯒꯤ ꯑꯍꯤꯡ ꯍꯣꯜ ꯇꯧꯕꯒꯤ ꯑꯃ ꯂꯩꯕꯗꯣ ꯃꯣꯏꯔꯥꯡꯒꯤ ꯑꯗꯨꯏꯗꯣ ꯆꯠꯁꯤꯔꯥꯅ ꯈꯟꯅꯔꯝꯃꯤꯅꯦꯕ ꯑꯗꯣ ꯈꯪꯗꯦ ꯌꯦꯡꯁꯦ ꯑꯉꯥꯡ ꯃꯆꯥ ꯌꯥꯎꯕꯅꯤنا ꯑꯃꯨꯛ ꯏꯁꯤꯡ ꯃꯌꯥꯏꯗ ꯑꯍꯤꯡ ꯂꯦꯛꯄꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯑꯃꯨꯛ ꯍꯥꯏꯕꯀꯣ ꯀꯣ
ꯍꯣꯏ ꯆꯦ ꯊꯧꯕꯥꯜꯗꯩ ꯑꯥꯔꯖꯦ ꯖ꯭ꯋꯦꯂꯔꯤꯗꯩ ꯁꯅꯥ ꯂꯧꯕꯗꯣ ꯅꯤꯡꯁꯤꯡꯂꯤꯕꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏ ꯀꯥꯔꯟꯖꯤꯠꯀꯤ ꯁꯅꯥ ꯑꯗꯨꯝ ꯐꯖꯕꯅꯦ ꯐꯕꯅꯦꯕ ꯐꯕꯁꯨ ꯆꯦꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏ ꯑꯩ ꯆꯍꯤ 19 ꯀꯝꯄ꯭ꯂꯤꯠ ꯐꯥꯗꯣꯔꯦ ꯍꯌꯦꯡ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ 19 ꯍꯥꯏꯔꯛꯇꯣꯔꯦ ꯆꯍꯤꯒꯗꯤ ꯈꯪꯍꯧꯕ ꯅꯠꯇꯦꯗ ꯆꯥꯕꯧꯔꯥ ꯅꯪꯒ ꯍꯣꯕ ꯑꯁꯦꯡꯕꯒꯤ ꯍꯥꯎꯗꯤ ꯍꯥꯎꯕ꯭ꯔꯥ ꯊꯥꯏꯅꯒꯤ ꯏꯇꯩꯃꯒ ꯇꯥꯃꯣꯒꯒꯤ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯇꯧꯔꯛꯑꯣ ꯍꯥꯏ ꯇꯧꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯍꯟꯗꯛꯁꯦꯀꯣ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯋꯥꯒꯤ ꯅꯠꯇꯅꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯆꯤꯟꯗ ꯆꯤꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯃꯤ ꯃꯌꯥꯝꯗꯣꯏꯅ ꯀꯩꯅꯣꯗ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ꯭ꯔꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯑꯉꯥꯡ ꯃꯆꯥ ꯏꯆꯥ ꯇꯣꯟꯕꯒꯤ ꯄꯣꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤꯀꯣ ꯑꯩꯗꯣ ꯌꯥꯝ ꯀꯟꯅ ꯋꯥꯁꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯔꯤꯂꯤꯐ ꯀꯦꯝꯗꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯇꯦꯡ ꯐꯪꯒꯗꯕꯗꯨꯁꯨ ꯐꯪꯗ꯭ꯔꯕꯅꯤꯅ ꯏꯁꯥꯅ ꯑꯗꯨꯝ ꯍꯣꯠꯅꯖꯕꯅꯤꯅꯅꯦ ꯇꯥꯃꯣꯗꯣ ꯌꯥꯝ ꯋꯥꯔꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯣ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯟꯅꯁꯤ ꯌꯥꯝ ꯁꯦꯡꯅ ꯌꯥꯗꯦꯕꯀꯣ ꯍꯜꯂꯛꯄꯗ ꯋꯥꯏ ꯈꯣꯠꯂꯦꯅ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯗꯦꯕ ꯑꯗꯨꯗꯨꯅ ꯄ꯭ꯔꯦꯡꯀꯗꯣ ꯆꯪꯗ꯭ꯔꯦ ꯑꯗꯨꯅ ꯑꯗꯣ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯈꯔ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯝ ꯃꯊꯪ ꯑꯗꯨꯝ ꯇꯧꯔꯛꯀꯦꯗꯤ ꯈꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯈꯔ ꯑꯗꯨꯝ ꯆꯤꯜꯂꯤꯕꯀꯣ ꯊꯕꯛꯇꯣ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯒꯤꯅꯤꯗ ꯍꯦꯔꯣꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ 34 ꯀꯝꯄ꯭ꯂꯤꯠ ꯁꯨꯗꯣꯔꯦ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯁꯨꯗꯣꯏꯅꯦ ꯀꯔꯤ ꯃꯊꯦꯜꯅꯣ ꯍꯥꯏ ꯉꯥꯀꯨꯞ ꯊꯣꯡꯉꯦ ꯆꯦꯁꯦ ꯌꯨꯝ ꯌꯥꯝ ꯉꯟꯅ ꯄꯥꯟꯕ ꯃꯥꯜꯂꯦ ꯍꯥꯏ ꯌꯥꯝ ꯉꯟꯅ ꯄꯥꯜꯂꯦ ꯑꯩ 12 ꯊꯥꯕ ꯆꯍꯤꯗ ꯑꯗꯨꯝ ꯄꯥꯜꯂꯦ ꯌꯥꯝ ꯑꯉꯥꯡꯅꯦ ꯍꯥꯏꯌꯦ ꯍꯦꯔꯣꯅ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯥꯏꯗ ꯆꯦ ꯗꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤ ꯉꯥꯡꯉꯥꯏꯈ꯭ꯔꯦ ꯃꯥꯅ ꯆꯍꯤ 38 ꯌꯥꯔꯦꯍꯦ ꯃꯥꯅ ꯆꯍꯤ 34 ꯀꯝꯄ꯭ꯂꯤꯠ ꯁꯨꯗꯣꯔꯦ 35 ꯍꯥꯏꯔꯛꯇꯣꯔꯦ ꯗꯤꯁꯦꯝꯕꯔꯗ ꯑꯗꯨꯒ ꯑꯩꯅ 20ꯒ 8 ꯀꯝꯄ꯭ꯂꯤꯠ ꯁꯨꯗꯣꯔꯦ 29 ꯍꯥꯏꯔꯛꯇꯣꯔꯦ ꯃꯌꯥꯝ ꯑꯩꯗꯤ ꯆꯦꯅ ꯊꯥꯏꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯉꯩ ꯇꯧꯈꯤꯕ ꯃꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯏꯕꯥꯏꯁꯨ ꯌꯥꯝ ꯂꯦꯝꯅ ꯏꯪꯅ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏ ꯏꯕꯥꯏ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤꯗ ꯈꯪꯗꯦꯗ ꯄꯨꯟꯁꯤꯁꯦ ꯃꯇꯥꯡ ꯇꯥꯡꯀꯛ ꯑꯗꯨꯅꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯛꯏꯀꯣ ꯀ꯭ꯋꯥꯇꯔꯗ ꯂꯩ ꯃꯥꯅꯦ ꯆꯍꯤ ꯃꯦꯠꯁꯤ ꯑꯃꯃꯨꯛꯇꯣ ꯇꯧꯔꯦ ꯑꯁ ꯌꯥꯔꯦꯍꯦ ꯆꯍꯤ ꯑꯃꯃꯨꯛꯇꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯆꯍꯤ ꯑꯃꯃꯨꯛ ꯈꯛꯇꯅꯦꯕ ꯑꯩꯅ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯝꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯗꯤ ꯃꯇꯥꯡꯗꯣ ꯑꯗꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯕ ꯏꯃꯥꯟꯅꯕꯤ ꯀꯩꯀꯥ ꯂꯣꯏꯅꯕ ꯈꯣꯠꯅꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯂꯩꯕ ꯀ꯭ꯋꯥꯇꯔ ꯃꯐꯝꯗꯨꯁꯨꯅꯦ ꯂꯝꯗꯨꯁꯨꯅꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝꯗꯣ ꯑꯣꯏꯌꯦꯕ ꯑꯕꯨꯡꯉꯣ ꯑꯍꯟꯗꯣ ꯎꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯑꯝꯇ ꯎꯠꯂꯛꯑꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯣꯛꯇꯣ ꯑꯗꯨꯝ ꯌꯦꯡꯕꯤꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯤ ꯕꯨꯡꯉꯣꯒꯤ ꯍꯟꯗꯛ ꯀꯩꯅꯣ ꯑꯩ ꯏꯆꯥ ꯕꯨꯡꯉꯣꯒꯤ ꯍꯟꯗꯛ ꯀꯩꯅꯣꯒꯤ ꯕꯥꯔꯗꯦ ꯃꯥꯒꯤ ꯕꯥꯔꯗꯦ ꯌꯥꯝ ꯄꯤꯛꯅ ꯌꯨꯝꯗ ꯄꯤꯛꯄ ꯆꯥꯎꯕꯩ ꯅꯠꯇꯦ ꯕꯥꯔꯗꯦꯁꯦ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯆꯍꯤ ꯁꯤꯒꯩ ꯁꯨꯔꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯅꯨꯡꯁꯤꯕꯒꯤ ꯀꯩꯅꯣ ꯇꯧꯕꯅꯤꯗꯅꯀꯣ ꯁꯨꯝ ꯁꯨꯝ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯐꯣꯇꯣ ꯃꯆꯥ ꯑꯃꯈꯛꯇꯪ ꯁꯨꯝ ꯂꯧꯅꯕꯅ ꯈꯜꯂꯒ ꯁꯨꯝ
ꯃꯃꯥꯒ ꯃꯄꯥꯒ ꯇꯧꯔꯒ ꯃꯕꯣꯛꯀ ꯇꯧꯔꯒ ꯐꯣꯇꯣ ꯅꯝꯃꯤꯟꯅꯕꯩ ꯋꯥꯅꯤꯗ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃ ꯁꯨꯝ ꯊꯥꯒꯠꯈꯤꯕꯅꯤ ꯃꯌꯥꯝ ꯁꯨꯝ ꯌꯦꯡꯕꯤꯌꯣ ꯏꯇꯩꯃ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯑꯩ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯑꯉꯥꯡ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏ ꯑꯉꯥꯡ ꯃꯆꯥ ꯀꯟꯅ ꯇꯨꯝꯃꯤꯌꯦ ꯃꯌꯥꯝ ꯑꯩ ꯋꯥꯡꯖꯤꯡꯗꯁꯨ ꯊꯛꯄ ꯂꯥꯛꯀꯅꯤ ꯊꯦꯡꯅꯁꯤ ꯋꯥꯡꯖꯤꯡꯗꯩ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯁꯥꯏꯌꯦ ꯌꯨ ꯌꯥꯝ ꯊꯛꯄ꯭ꯔꯣ ꯍꯥꯏ ꯌꯨ ꯌꯥꯝ ꯊꯛꯄ꯭ꯔꯣ ꯈꯔ ꯊꯥꯏ ꯀꯌꯥꯝ ꯊꯛꯈ꯭ꯔꯒꯦ ꯉꯁꯤꯒꯤ ꯄꯦꯛ 3 ꯊꯥꯏ ꯄꯦꯛ 3 ꯌꯨ ꯌꯥꯝ ꯊꯛꯄꯗꯤ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯩꯅ ꯆꯥꯛ ꯊꯣꯡꯉꯦ ꯏꯁꯩꯗꯣ ꯑꯃꯈꯛ ꯎꯍꯧꯋꯦꯕ ꯑꯩ ꯑꯦ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯊꯛꯈ꯭ꯔꯕꯕ ꯄꯦꯛ 3 ꯊꯛꯑꯦ ꯈꯨꯠ ꯍꯥꯝꯃꯨꯒꯦ ꯈꯔ ꯃꯌꯥꯝ ꯀꯩꯀꯩ ꯏꯟꯁꯥꯡ ꯆꯥꯟꯅꯔꯒꯦ ꯑꯦ ꯆꯦꯁꯦ ꯑꯩꯅ ꯍꯥꯟꯅ ꯎꯈ꯭ꯔꯦ ꯑꯗꯨꯅꯦ ꯑꯩꯅ ꯆꯦ ꯖꯃꯨꯅꯥ ꯈꯪꯕ꯭ꯔꯥ ꯆꯦ ꯍꯥꯏ ꯆꯦ ꯖꯃꯨꯅꯥ ꯍꯥꯏꯁꯦ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯆꯦ ꯖꯣꯅꯤꯀꯥꯔꯣ ꯖꯃꯨꯅꯥ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯅꯥ ꯑꯣꯏ ꯀꯥꯎꯋꯦ ꯀꯥꯏ ꯖꯒꯥꯗꯩꯅꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯦ ꯍꯥꯏ ꯆꯦꯗꯤ ꯋꯥꯏꯟ ꯊꯛꯄ꯭ꯔꯣ ꯍꯥꯏ ꯑꯁꯦꯡꯕꯗꯤ ꯑꯗꯨꯝ ꯍꯥꯏꯒꯦꯕꯀꯣ ꯌꯨꯅꯤꯠꯇ ꯂꯩꯔꯤꯉꯩꯗ ꯇꯥꯃꯣꯅ ꯀꯩꯅꯣ ꯇꯦꯁ ꯇꯧꯑꯣꯅ ꯑꯗꯨꯝ ꯊꯛꯈ꯭ꯔꯦ ꯊꯛꯄꯗꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯗꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯑꯣꯏꯅ ꯑꯗꯨꯝ ꯍꯦꯕꯤꯠ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯗꯣ ꯑꯗꯨꯗꯤ ꯁꯤꯖꯤꯟꯅꯗꯦ ꯑꯗꯨꯒ ꯅꯨꯄꯤꯅꯒ ꯌꯨꯒ ꯌꯥꯝ ꯊꯛꯄ ꯍꯦꯕꯤꯠꯀ ꯑꯣꯏꯕꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯄꯥꯝꯖꯗꯦꯗ ꯑꯗꯒꯤ ꯐꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯔꯨꯅꯤ ꯑꯗꯒꯤ ꯅꯨꯄꯥꯒꯤ ꯂꯤꯚꯔꯒ ꯅꯨꯄꯤꯒꯤ ꯂꯤꯚꯔꯒꯁꯨ ꯃꯥꯟꯅꯕ ꯅꯠꯇꯦꯗꯅꯀꯣ ꯑꯗꯨ ꯅꯨꯄꯤꯅꯁꯨ ꯍꯦꯟꯅ ꯈꯪꯐꯝ ꯊꯣꯛꯏꯗꯀꯣ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩ ꯆꯦ ꯖꯃꯨꯅꯥ ꯑꯗꯩ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯖꯃꯨꯅꯥ ꯍꯥꯏꯁꯤ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯁꯒꯣꯜꯕꯟꯗ ꯂꯥꯛꯄꯤꯌꯣ ꯍꯥꯏ ꯉꯁꯤꯗꯤ ꯍꯥꯏꯔꯒ ꯒꯦꯃꯔꯁꯦ ꯇꯨꯃꯤꯟꯅ ꯂꯩꯔꯤ ꯀꯩꯅꯣ ꯁꯒꯣꯜꯕꯟꯗ ꯀꯦꯐꯦ ꯑꯅꯧ ꯑꯅꯧꯕ ꯌꯥꯝ ꯍꯥꯡꯉꯦ ꯍꯥꯏꯌꯦ ꯑꯩꯁꯨ ꯀꯣꯏꯔꯛꯀꯦꯅ ꯈꯜꯂꯤꯅꯦ ꯆꯥ ꯈꯔ ꯆꯥꯕ ꯊꯛꯄ ꯇꯧꯒꯦꯅ ꯑꯗꯣ ꯑꯩꯁꯦ ꯄꯨꯛꯆꯦꯛꯁꯦ ꯅꯥꯏꯌꯦ ꯇꯧꯔꯒ ꯋꯦꯠ ꯍꯦꯟꯕꯒꯤ ꯐꯦꯇꯤ ꯂꯤꯚꯔ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯊꯥꯎ ꯊꯨꯝ ꯈꯔ ꯆꯥꯕ ꯍꯜꯂꯣ ꯈꯣꯠꯂꯣꯅ ꯑꯩꯗꯣ ꯇꯟ ꯌꯥꯝ ꯆꯥꯏꯌꯦꯕ ꯕ꯭ꯔꯦꯛꯐꯥꯁꯇ ꯇꯟꯗꯣ ꯑꯗꯨꯝ ꯍꯩꯅꯅ ꯆꯥꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯗꯣꯛꯇꯔꯅ ꯇꯟꯒꯨꯝꯕ ꯆꯥꯒꯨꯝꯕ ꯀꯩꯀꯥꯗꯣ ꯁꯨꯝ ꯐꯦꯠꯇ ꯍꯦꯟꯒꯠꯀꯗꯕ ꯁꯔꯨꯛꯁꯤꯡꯗꯣ ꯊꯥꯎ ꯅꯨꯡꯒꯁꯦ ꯈꯔ ꯄꯥꯝꯃꯦꯕ ꯑꯩꯁꯦ ꯑꯗꯨꯝ ꯀꯥꯡꯍꯧꯒꯨꯝꯕ ꯉꯧꯕꯗꯁꯨ ꯊꯥꯎꯒ ꯈꯔ ꯌꯥꯝꯕꯒꯨꯝꯕ ꯑꯗꯒꯤ ꯏꯟꯁꯥꯡ ꯊꯣꯡꯕꯗꯁꯨ ꯑꯗꯨꯝ ꯊꯥꯎ ꯈꯔ ꯆꯥꯏꯌꯦꯕ ꯑꯗ ꯈꯔ ꯍꯟꯊꯧꯑꯣꯅ ꯍꯥꯏꯕꯗ ꯍꯟꯗꯛ ꯈꯔ ꯊꯥ ꯃꯈꯥꯏꯃꯨꯛ ꯈꯛꯇꯪ ꯐꯥꯗ ꯉꯥꯏꯔꯤꯕ ꯑꯗꯣ ꯈꯔ ꯁꯨꯝ ꯏꯁꯥꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯗ ꯀꯦꯖꯤ 3-4 ꯆꯥꯡ ꯇꯥꯏꯌꯦꯕꯀꯣ ꯅꯨꯡꯊꯤꯟꯒꯗꯤ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒ ꯌꯧꯔꯛꯄꯗ ꯆꯥꯛꯁꯦ ꯈꯨꯜꯂꯥꯝ ꯑꯃ ꯆꯥꯁꯨ ꯍꯟꯊꯔꯦ ꯆꯥꯛꯁꯨ ꯍꯟꯊꯔꯦ ꯑꯆꯥꯄꯣꯠꯁꯨ ꯍꯟꯊꯔꯦ ꯇꯧꯕꯅꯤꯅꯅꯦ ꯋꯥꯏ ꯌꯥꯝ ꯅꯨꯄꯤꯅ ꯐꯕ ꯍꯦꯔꯤꯗꯥ ꯍꯥꯏꯁꯦ ꯀꯩꯅꯣ
ꯁ꯭ꯄꯦꯂꯤꯡꯁꯦ ꯈꯔ ꯁꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯍꯥꯏꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ. ꯆꯦ ꯆꯥꯛ ꯊꯦꯡꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯍꯥꯏ. ꯆꯥꯛ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤꯁꯦ. ꯑꯉꯥꯡ ꯃꯆꯥꯗꯣ ꯑꯗꯨꯝ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯕ ꯑꯗꯨꯗ ꯆꯥꯛꯁꯨ ꯈꯔ ꯊꯦꯡꯅ ꯊꯣꯡꯈ꯭ꯔꯦ. ꯋꯥꯔꯍꯦ ꯁꯤ. ꯃꯌꯥꯝ ꯆꯥꯁꯤꯟꯈ꯭ꯔꯕ ꯈꯪꯗꯦ. ꯑꯩꯒꯤ ꯆꯥꯛꯇꯣ ꯇꯥꯃꯣꯅ ꯆꯥꯛ ꯇꯣꯛꯑꯀꯥꯟꯗ ꯆꯥꯛ ꯃꯥꯒꯤ ꯆꯥꯛ ꯂꯣꯏꯔꯝꯗꯥꯏꯗ ꯑꯩ ꯆꯥꯛ ꯁꯟꯨ ꯑꯗꯨꯝ ꯊꯝꯃꯦꯕꯀꯣ ꯃꯥꯅ. ꯑꯗꯨꯗꯣ ꯉꯁꯤꯗꯤ ꯊꯝꯃꯝꯃꯔꯣꯏꯒꯦ ꯇꯧꯋꯦꯕꯀꯣ ꯃꯥꯁꯦ. ꯑꯗꯨꯗ ꯑꯩꯅ ꯑꯣꯏꯅ ꯅꯤꯡꯁꯤꯡꯉꯦ. ꯆꯥꯔꯦꯍꯦ ꯃꯌꯥ. ꯃꯥ ꯐꯖꯅ ꯆꯥꯁꯟꯈ꯭ꯔꯦꯕ. ꯑꯩꯅꯗꯤ ꯃꯥꯁꯦ ꯄꯨꯛ ꯊꯣꯛꯄꯗꯣ ꯌꯥꯝ ꯍꯩꯅꯗꯦꯅ ꯑꯩꯅ ꯄꯨꯛ ꯀꯪꯊꯣꯛꯍꯟꯒꯅꯣꯅ ꯍꯥꯏ. ꯄꯨꯛꯇꯣ ꯀꯪꯗꯤ ꯉꯥꯏꯈꯣ ꯑꯩ ꯑꯝꯇ ꯀꯪꯗꯦ. ꯌꯦꯡꯒꯦ ꯀꯦꯃꯦꯔꯥꯗ ꯌꯦꯡꯒꯦ. ꯀꯪꯗꯦ. ꯆꯥꯛ ꯃꯌꯥꯝ ꯆꯥꯁꯤꯟꯒꯅꯤ ꯑꯗꯨ ꯀꯪꯕꯗꯤ ꯀꯪꯗꯦꯕ. ꯍꯥꯏꯗꯤ ꯅꯨꯄꯥꯅꯒ ꯄꯨꯛꯀ ꯊꯪ ꯊꯪ ꯂꯥꯎꯕꯗꯣ ꯌꯥꯝ ꯍꯩꯅꯗꯦ, ꯌꯥꯝ ꯍꯪꯒꯣꯏꯖꯩꯑꯕ ꯏꯁꯥꯅ. ꯑꯩ ꯐꯖꯗꯕꯩ ꯋꯥꯅꯦꯕꯀꯣ, ꯑꯩꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯄꯥꯝꯖꯕ ꯃꯤꯅꯦ. ꯑꯩꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯀꯥꯟꯗꯁꯨ ꯅꯨꯄꯥꯁꯦ ꯍꯥꯏꯗꯤ ꯏꯁꯥ ꯃꯁꯛ ꯊꯤꯖꯔꯒꯁꯨ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯌꯥꯝ ꯈꯟꯖꯩꯌꯦꯕ ꯑꯩꯗꯤ. ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯏꯁꯥꯅ. ꯅꯨꯄꯥ ꯃꯁꯛ ꯊꯤꯕꯒ ꯊꯦꯡꯅꯕ ꯎꯅꯕꯁꯦ ꯄꯥꯝꯖꯗꯦꯕ. ꯑꯩꯅ 10, 11 ꯀꯥꯔꯛꯄ ꯆꯍꯤ ꯑꯗꯨꯋꯥꯏꯗ ꯅꯨꯄꯥꯁꯦ ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕꯀꯣ. ꯄꯨꯂꯤꯁ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦꯕ. ꯀꯥꯎꯁꯨ ꯀꯥꯎꯈ꯭ꯔꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯅ. ꯇꯥꯃꯣ ꯆꯝꯄ꯭ꯔꯥ ꯑꯝꯇ ꯈꯥꯏꯕꯤꯒꯦꯔꯥ ꯑꯝꯇ ꯄ꯭ꯂꯤꯖ. ꯅꯨꯄꯥꯁꯦ ꯑꯃꯨꯛꯇꯪ ꯎꯅꯕ ꯅꯨꯃꯤꯠꯇꯨꯗ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯦꯕ ꯑꯩꯅꯅꯦ. ꯃꯃꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁ꯭ꯋꯥꯏꯗꯅꯦ ꯁꯨꯃꯥꯏꯅ ꯕ꯭ꯂꯦꯗꯅ ꯆꯤꯡꯉꯤꯔꯥ ꯊꯥꯡꯅ ꯌꯥꯜꯂꯤꯔꯥ ꯈꯪꯗꯦ, ꯕꯦꯅꯦꯠ ꯃꯌꯥꯝ ꯅꯞꯄꯒ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯦ. ꯑꯗꯩꯗꯤ ꯑꯩ ꯄꯥꯈꯠꯇꯅ ꯑꯗꯨꯝ ꯇꯣꯛꯅꯈ꯭ꯔꯦ. ꯕꯤꯖꯣꯏ ꯒꯣꯕꯤꯟꯗ ꯆꯪꯕꯤꯔꯛꯑꯣ ꯍꯥꯏꯌꯦ. ꯆꯪꯉꯛꯀꯦ. ꯆꯦ ꯅꯍꯥꯟ ꯃꯈꯩꯁꯨ ꯆꯥꯛ ꯌꯥꯝ ꯊꯦꯡꯕ꯭ꯔꯣ ꯍꯥꯏ. ꯑꯩꯈꯣꯏ ꯕꯥꯅꯤ ꯑꯅꯝꯕꯅ ꯆꯥꯛꯇꯤ ꯀꯌꯥ ꯌꯥꯝ ꯉꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ. ꯑꯗꯨꯝ ꯆꯥꯡ ꯑꯣꯏꯅ ꯑꯗꯨꯝꯅꯦ ꯄꯨꯡ 7 ꯑꯗꯥꯏꯁꯦ ꯑꯗꯨꯝ ꯆꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯏꯌꯦ. ꯇꯥꯃꯣ ꯀꯥꯏꯗꯅꯣ? ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯩ ꯂꯧꯔꯛꯑꯣ. ꯃꯦꯂꯥ ꯒ꯭ꯔꯥꯎꯟꯗꯒꯤ. ꯆꯦ ꯏꯇꯩꯅ ꯑꯣꯄꯔꯦꯁꯟ ꯆꯪꯈꯤꯕꯒꯨꯝꯕ ꯌꯥꯎꯕꯗ ꯀꯩ ꯐꯥꯎꯈꯤꯒꯦ ꯍꯥꯏ. ꯑꯁ ꯌꯥꯝꯅ ꯍꯥꯏꯗꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ, ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯀꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯇꯣꯏꯅꯣ ꯈꯪꯗꯕ. ꯇꯥꯃꯣ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯧꯈꯤꯕꯀꯣ. ꯃꯥꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ 2022 ꯍꯣꯏ 21 ꯍꯥꯏꯗꯣꯏꯔꯣ 22ꯗꯅꯦꯕꯀோ. 22ꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯄꯦꯟꯁꯟ ꯆꯠꯂꯝꯗꯥꯏ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝ 21ꯒꯤ ꯖꯅꯋꯥꯔꯤꯗꯅꯦꯕ ꯃꯥꯒꯤ ꯑꯦꯛꯁꯤꯗꯦꯟꯁꯦꯀꯣ. ꯑꯗꯨꯗ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯧꯈꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯍꯥꯏꯁꯦ. ꯃꯥꯁꯦ ꯃꯈꯣꯡꯁꯦ ꯀꯛꯇꯕ ꯌꯥꯔꯔꯣꯏ ꯁꯤꯅꯦꯕꯀꯣ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯍꯥꯏꯁꯦ. ꯑꯗ ꯑꯩꯅꯕꯨ ꯍꯥꯏꯀꯣ ꯑꯝꯇꯪ ꯃꯄꯥꯟ ꯂꯝꯗ ꯇ꯭ꯔꯥꯏ ꯑꯝꯇꯪ ꯇꯧꯖꯒꯦꯅ ꯍꯥꯏꯕꯁꯤꯗ ꯃꯣꯏꯅ ꯑꯁ ꯆꯞ ꯃꯥꯟꯅꯩ, ꯅꯣꯏꯅ ꯄꯨꯒꯦꯗꯤ ꯄꯨ, ꯑꯗꯣ ꯆꯞꯇꯤ ꯃꯥꯟꯅꯩ ꯈꯣꯠꯂꯦ. ꯀꯩꯅꯣ ꯈꯤꯇꯪ ꯍꯌꯦꯡ ꯅꯣꯡ ꯅꯤꯅꯤ ꯁꯨꯝ ꯆꯣꯟꯊꯔꯒꯗꯤ ꯁꯨꯝ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯒꯤ ꯃꯁꯜꯁꯤꯡꯁꯤ ꯁꯨꯝ ꯁꯤꯊꯈ꯭ꯔꯒ ꯀꯩꯅꯣ ꯇꯧꯅꯤ ꯈꯣꯠꯀꯅꯤ, ꯁꯣꯛꯆꯟꯕ ꯍꯦꯟꯅꯤ ꯈꯣꯠꯀꯅꯤ, ꯑꯗꯨꯅ ꯀꯛꯊꯠꯂꯁꯤ ꯈꯣꯠꯂꯁꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯍꯥꯏꯌꯦꯕꯀꯣ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ. ꯑꯗ ꯀꯛꯇꯤ ꯀꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯀꯛꯇ꯭ꯔꯒ ꯑꯣꯄꯔꯦꯁꯟꯗꯣ ꯑꯆꯧꯕ ꯑꯃ ꯇꯧꯋꯦꯕꯀꯣ. ꯒꯨꯍꯥꯇꯤꯒꯤ ꯍꯦꯜꯊ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯋꯦꯕꯀꯣ. ꯑꯗꯣ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯋꯥꯈꯤꯕ, ꯌꯥꯝ ꯊꯤꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ, ꯑꯩꯒꯤ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯃꯥꯡꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯄꯥꯈꯠꯆꯕꯒꯤ ꯌꯥꯝ ꯊꯤꯅ ꯋꯥꯕ, ꯅꯨꯡꯉꯥꯏꯇꯕ ꯃꯤꯀꯨꯞ ꯑꯃ ꯑꯣꯏꯈꯤꯕ. ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ, ꯊꯋꯥꯏ ꯋꯥꯕ, ꯑꯗꯒꯤ
ꯀꯤꯈꯤꯕ ꯃꯣꯃꯦꯟ ꯍꯥꯏꯔꯒꯗꯤ ꯑꯗꯨꯒꯤ ꯃꯣꯃꯦꯟꯇꯣ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯅꯨꯃꯤꯠ 10ꯅꯤ ꯍꯦꯟꯅ ICUꯗ ꯂꯩꯌꯦꯕꯀꯣ ICUꯗ ꯂꯩꯕꯁꯤꯗ ꯃꯥꯁꯦ 94 ꯀꯤꯂꯣ ꯑꯣꯏꯌꯦꯕꯀꯣ ꯃꯥꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯃꯇꯝꯁꯤꯗ ꯑꯗꯨꯒ ꯀꯩꯅꯣ ICUꯗ ꯂꯩꯕ ꯃꯇꯨꯡꯁꯤꯗ ꯃꯥꯁꯦ ꯀꯤꯂꯣꯁꯦ 52 ꯑꯗꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ 40 ꯀꯤꯂꯣ ꯍꯦꯟꯅ ꯀꯩꯅꯣ ꯂꯨꯖ ꯇꯧꯕ ꯀꯥꯟꯁꯤꯗ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯌꯥꯡꯁꯦ ꯌꯥꯝ ꯊꯤꯅ ꯀꯪꯉꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯄꯗꯣ ꯇꯧꯈꯤꯕꯀꯣ ꯑꯗꯨꯗ ꯋꯥꯈꯤꯕ ꯋꯥꯈꯜ ꯑꯗꯒꯤ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯋꯥꯈꯤꯗ ꯍꯥꯏꯗꯣꯛꯄꯗ ꯐꯣꯡꯗꯣꯛꯄꯗ ꯉꯝꯗꯕ ꯃꯑꯣꯡꯗ ꯋꯥꯈꯤ ꯑꯗꯨꯒ ꯀꯩꯅꯣꯗ ꯍꯦꯜꯊ ꯁꯤꯇꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯁꯦ ꯒꯨꯋꯥꯍꯥꯇꯤꯒꯤ ꯕꯦꯁ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯔꯤꯐꯔ ꯀꯩꯅꯣ ꯇꯧꯖꯔꯦ ꯑꯩꯈꯣꯏꯅ ꯆꯦꯟꯖ ꯇꯧꯖꯔꯦꯗꯅꯀꯣ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯨꯇꯤ ꯃꯇꯝ ꯂꯣꯏꯔꯒ ꯀꯩꯅꯣ ꯇꯧꯗꯕ ꯌꯥꯗꯕꯒꯤ ꯕꯦꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯪꯉꯦꯗꯅ ꯑꯗꯨꯒ ꯕꯦꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯀꯃꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯕ ꯌꯥꯔꯔꯣꯏꯅ ꯃꯥꯁꯦ ꯀꯜꯀꯇꯥꯒꯤ ꯀꯃꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯨꯛ ꯃꯇꯝ ꯀꯨꯏꯅ ꯂꯩꯔꯝꯃꯦꯕꯀꯣ ꯀꯜꯀꯇꯥꯒꯤ ꯀꯃꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯀꯥꯟꯁꯤꯅ ꯑꯃꯨꯛ ꯍꯦꯛ ꯆꯪꯕꯒ ꯀꯣꯔꯣꯅꯥꯒꯤ ꯐꯥꯁ ꯍꯧꯕ ꯃꯇꯝꯗꯣ ꯑꯗꯨꯗꯣ ꯍꯦꯛ ꯆꯪꯕꯒꯤ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯌꯧꯕꯒ ꯑꯗꯨꯝ ꯍꯧꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯁ ꯑꯗꯨꯏ ꯃꯇꯝꯗꯣ ꯌꯥꯝ ꯊꯤꯅ ꯋꯥꯈꯤ ꯆꯥꯅ ꯊꯛꯅꯕꯁꯨ ꯐꯪꯗꯦ ꯑꯗꯒꯤ ꯊꯣꯛꯄ ꯈꯣꯠꯄ ꯅꯣ ꯃꯣꯃꯦꯟꯗ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯕꯦꯁ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯍꯦꯟꯒꯠꯂꯒ ꯀꯃꯥꯟ ꯍꯣꯁꯄꯤꯇꯥꯜ ꯑꯣꯏꯈꯤꯕꯅꯤꯅ ꯀꯃꯦꯟꯁꯨ ꯃꯌꯥꯝ ꯆꯦꯟꯈꯠꯈ꯭ꯔꯦ ꯑꯩ ꯑꯃꯨꯛ ꯄꯥꯔꯛꯀꯦꯀꯣ ꯋꯥꯔꯤ ꯁꯨꯝ ꯃꯊꯪ ꯂꯤꯕ ꯁꯨꯝ ꯍꯥꯏꯗꯤ ꯍꯥꯏꯅꯤꯡꯕ ꯃꯇꯥꯡꯗꯣ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯃꯥꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕ ꯀꯥꯟꯁꯤꯗ ꯄꯦꯁꯦꯟ ꯑꯃꯒꯤ ꯑꯦꯇꯦꯟꯗꯔꯁꯦ ꯑꯃꯈꯛꯇꯪꯅꯦꯕꯀꯣ ꯑꯥꯔꯃꯤꯒꯤ ꯃꯣꯏ ꯐꯧꯖꯤꯒꯤ ꯑꯦꯇꯦꯟꯗꯔ ꯑꯃ ꯄꯤꯕꯁꯤꯗ ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯃꯒꯤ ꯑꯦꯇꯦꯟꯗꯔ ꯑꯃꯒꯤ ꯆꯥꯅ ꯊꯛꯅꯕꯗꯤ ꯄꯤꯌꯦꯕꯀோ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯥꯒꯤ ꯄꯦꯁꯦꯟ ꯑꯃꯗꯒꯤ ꯑꯦꯇꯦꯟꯗꯔ ꯑꯃꯗꯒꯤ ꯍꯦꯟꯅ ꯆꯥꯅ ꯊꯛꯅꯕ ꯈꯣꯠꯅꯕꯁꯦ ꯑꯝꯇ ꯄꯤꯗꯦꯕꯀꯣ ꯀꯣꯔꯣꯅꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯆꯤꯔꯛꯄ ꯃꯇꯥꯡ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯒꯥꯏꯁꯦ ꯐꯪꯗꯕꯤ ꯑꯗꯒꯤ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯇꯥꯃꯣꯅ ꯕ꯭ꯔꯦꯛꯐꯥꯁꯇꯒ ꯐꯪꯕ ꯌꯦꯔꯨꯝꯒꯥꯏꯁꯦ ꯅꯨꯃꯤꯠ 9ꯅꯤ 9ꯅꯤꯒꯥꯏꯁꯦ ꯆꯪꯕ ꯌꯥꯗꯦꯕ ꯎꯅꯕ ꯇꯦꯝꯄꯔꯦꯆꯔꯒ ꯆꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅꯒ ꯇꯧꯔꯒ ꯌꯥꯝ ꯍꯥꯏꯗꯤ ꯔꯤꯛꯁ ꯌꯥꯝ ꯆꯥꯎꯅ ꯇꯧꯔꯒ ꯆꯪꯉꯦꯕꯀꯣ ꯎꯅꯕꯒꯥꯁꯦ ꯑꯗꯨꯃꯥꯏꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯌꯦꯔꯨꯝꯒꯥꯁꯦ ꯂꯧꯈꯠꯂꯒ ꯊꯝꯃꯝꯃꯒ ꯑꯩꯅꯒ ꯆꯥꯏꯌꯦꯕꯀꯣ ꯌꯦꯔꯨꯝ ꯑꯄꯨꯝꯕꯒ ꯌꯥꯝ ꯆꯥꯔꯛꯏꯗ ꯈꯪꯗꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯇꯥꯡ ꯑꯣꯏꯗ ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕꯗꯨꯒꯤ ꯍꯥꯏꯗꯤ ꯋꯥꯈꯟꯗꯣ ꯑꯩꯗꯩ ꯆꯦ ꯆꯃꯨꯅꯥꯅꯤ ꯅꯨꯄꯤꯅ ꯐꯕ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯕꯤꯖꯣꯏ ꯒꯣꯕꯤꯟꯗꯗ ꯀꯩ ꯃꯔꯝꯒꯤ ꯊꯝꯂꯤꯅꯣ ꯍꯥꯏꯔꯣ ꯊꯝꯂꯤꯅꯣ 10 ꯐꯥꯎꯕ ꯂꯥꯏꯚ 10 ꯐꯥꯎꯕ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ 10ꯗꯤ ꯇꯥꯗꯣꯔꯦꯗ ꯃꯤꯅꯤꯠ 9 ꯈꯛ ꯉꯥꯏ ꯅꯨꯃꯤꯗꯥꯡ ꯍꯩ ꯆꯥꯅꯤ ꯍꯥꯏ ꯆꯥꯅꯨ ꯍꯥꯏꯔ ꯈꯪꯗꯦ ꯑꯩ ꯑꯗꯨꯒꯤ ꯑꯣꯄꯔꯦꯁꯟꯗꯨ ꯅꯠꯇꯕ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯑꯣꯏꯗꯣꯏꯅꯦ ꯆꯦ ꯍꯥꯏ ꯑꯣ ꯑꯗꯨꯒꯨꯝꯕꯩꯗꯤ ꯑꯩ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯑꯣꯏꯕ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧꯅꯤꯅ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯍꯣꯏ ꯌꯥꯝ ꯊꯤꯅ ꯋꯥꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯣꯏꯈꯤꯗꯦꯕꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯕꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯖꯕꯗꯨꯗꯤ ꯃꯥꯒꯤ ꯃꯊꯧꯗ ꯍꯥꯏꯗꯤ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯒꯁꯨ ꯌꯥꯝ ꯊꯤꯅ ꯄ꯭ꯔꯥꯎꯠ ꯐꯤꯜ ꯑꯣꯏꯒꯗꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯊꯑꯣꯏꯅꯗꯤ ꯑꯩ ꯀꯩꯁꯨ ꯈꯟꯖꯟꯗꯦꯕ ꯍꯥꯏꯗꯤ ꯏꯔꯩꯕꯥꯛꯀꯤꯅꯤ ꯑꯩꯒꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯀꯥꯏꯅ ꯈꯜꯂꯒ ꯏꯟꯗꯤꯌꯥꯒꯤꯅꯤꯒ ꯍꯥꯏꯅ ꯈꯜꯂꯒ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯄ꯭ꯔꯥꯎꯠ ꯑꯣꯏꯕ ꯃꯣꯃꯦꯟ ꯑꯃ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯁꯨꯇꯤꯒ ꯊꯣꯛꯂꯛꯑꯒ ꯑꯗꯨꯃꯥꯏꯅ ꯁꯣꯛꯑꯒ ꯈꯣꯠꯂꯒ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕꯗꯨꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯃꯥ ꯁꯣꯛꯈꯤꯕꯗꯨꯗꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄ ꯃꯥꯁꯦ ꯊꯥ 2 ꯁꯨꯇꯤ ꯊꯣꯛꯂꯛꯄꯅꯦꯕꯀꯣ ꯑꯗꯨ ꯃꯇꯝꯁꯤꯗ ꯊꯥ 2 ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯤꯗ ꯅꯨꯃꯤꯠ 9 ꯁꯨꯕꯁꯤꯗ ꯁꯣꯛꯏꯅꯦꯕ ꯑꯗꯨ ꯑꯁꯥ ꯃꯌꯥꯝ ꯀꯣꯏꯗꯣꯏꯅꯦ ꯈꯣꯠꯇꯣꯏꯅꯤ ꯀꯥꯏ ꯃꯌꯥꯝ ꯁꯥꯒꯠꯂꯒ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦꯕ ꯍꯥꯏ ꯍꯦꯃꯟꯇ ꯍꯥꯏ ꯆꯦ ꯍꯥꯏ ꯋꯥꯍꯪꯒ ꯄꯥꯎꯈꯨꯝꯒ ꯑꯣꯟꯅꯔꯦ ꯍꯥꯏ ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯈꯤꯕ ꯃꯥꯅ ꯍꯪꯉꯛꯑꯝꯃꯤꯁꯤꯅ ꯑꯃ ꯑꯣꯏ ꯂꯩꯔꯝꯃꯦ ꯑꯩꯅ ꯐꯖꯅ ꯀꯣꯏꯁꯟꯗꯣ ꯑꯃ ꯑꯩꯅ ꯄꯥꯔꯨꯏꯗꯨꯅ ꯀꯣꯏꯁꯟ ꯑꯃ ꯑꯣꯏꯅ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯁꯣꯏꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯏ
ꯀ꯭ꯋꯥ ꯂꯩꯅꯦꯅ ꯆꯠꯈ꯭ꯔꯦ ꯆꯥꯛ ꯇꯣꯛꯑꯒ ꯑꯩꯁꯨ ꯆꯥꯕꯗꯨꯕꯨꯗꯤ ꯂꯣꯏꯔꯦ ꯆꯝꯄ꯭ꯔꯥꯁꯦ ꯍꯥꯎꯋꯦꯅ ꯁꯨꯝ ꯆꯥꯔꯝꯃꯤꯅꯦ ꯀꯩ ꯃꯔꯝꯒꯤ ꯚꯣꯂꯨꯟꯇꯔꯤꯒꯤ ꯔꯤꯇꯥꯌꯔꯃꯦꯟ ꯉꯟꯅ ꯂꯧꯊꯣꯛꯏꯅꯣ ꯍꯥꯏ ꯂꯧꯊꯣꯛꯄꯗꯤ ꯅꯠꯇꯦꯕꯀꯣ ꯃꯥꯗꯣ 17 years ꯀꯝꯄ꯭ꯂꯤꯠ ꯐꯥꯔꯦꯕꯀꯣ ꯃꯥ ꯊꯕꯛ ꯇꯧꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯈा ꯇꯥꯅ ꯄ꯭ꯔꯃꯣꯁꯟ ꯂꯧꯔꯒ ꯀꯨꯏꯅ ꯁꯥꯡꯅ ꯇꯧꯊꯈꯤꯕꯕꯨꯗꯤ ꯌꯥꯏꯑꯕꯀꯣ ꯑꯗ ꯃꯥꯗꯣ ꯑꯩꯅꯁꯨ ꯍꯥꯏꯗꯅꯀꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯎꯕꯗꯒꯤ ꯈꯣꯡꯗꯣ ꯑꯣꯄꯔꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯧꯈꯤꯕꯒꯤ ꯈꯣꯡꯗꯣ ꯄꯥꯡꯒꯜ ꯌꯥꯝ ꯀꯟꯅ ꯊꯣꯛꯇꯦꯕꯀꯣ ꯃꯇꯝꯗꯨꯗ ꯀꯨꯏꯅ ꯂꯦꯞꯄ ꯑꯗꯒꯤ ꯍꯦꯚꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯕ ꯑꯗꯒꯤ ꯁꯨꯝ ꯑꯥꯔꯃꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯁꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯁꯨꯝ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯁꯨꯝ ꯏꯁꯥꯅ ꯇꯧꯅꯤꯡꯕ ꯈꯣꯠꯅꯤꯡꯕꯗꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗꯅ ꯑꯗꯨꯅ ꯁꯨꯝ ꯃꯉꯣꯟꯗ ꯈꯔ ꯋꯥꯔꯛꯄꯗꯣ ꯑꯗꯨꯗ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯃꯣꯁꯟ ꯂꯧꯕ ꯈꯣꯠꯄꯗꯣ ꯇꯧꯈꯤꯗꯕꯅꯦꯕ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯥꯛꯆꯕ ꯆꯍꯤꯗꯨꯗ ꯑꯗꯨꯝ ꯂꯣꯏꯁꯟꯈ꯭ꯔꯦ ꯀꯥꯏꯒꯤꯅꯣ ꯏꯆꯟꯕꯨ ꯍꯥꯏꯌꯦ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏꯗꯩꯅꯦ ꯏꯕꯨꯡ ꯏꯆꯦꯁꯦ ꯀꯦꯗ꯭ꯔꯗꯤ ꯁꯛ ꯌꯥꯝ ꯑꯣꯜꯂꯦ ꯍꯥꯏ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯝꯇ ꯎꯠꯄꯤꯔꯛꯑꯣ ꯍꯥꯏꯌꯦ ꯑꯉꯥꯡ ꯃꯆꯥꯁꯦ ꯀꯟꯅ ꯇꯨꯝꯃꯤ ꯑꯩ ꯎꯠꯂꯛꯀꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯋꯦ ꯀꯟꯅ ꯇꯨꯝꯃꯤ ꯇꯨꯝꯃꯤꯁꯦ ꯐꯖꯅ ꯁꯦꯠꯊꯈ꯭ꯔꯦ ꯃꯥ ꯄꯨꯡ 7 ꯍꯦꯛ ꯇꯥꯕꯒ ꯃꯥꯗꯤ ꯇꯨꯝꯃꯦꯕ ꯃꯥꯒꯤ ꯇꯥꯏꯝ ꯇꯦꯕꯜꯁꯦ ꯄꯨꯡ 7ꯒꯤ ꯇꯥꯏꯝ ꯇꯦꯕꯜꯗꯅꯦ ꯃꯥꯅ ꯇꯨꯝꯃꯤꯁꯦ ꯑꯩꯅ ꯐꯣꯟ ꯊꯝꯃꯤꯁꯦ ꯁꯤꯒꯤ ꯑꯝꯂꯥꯖꯨ ꯁꯤꯗꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝꯗꯤ ꯆꯥꯛ ꯆꯥꯅꯔꯕ ꯂꯣꯏꯅꯃꯛ ꯑꯥꯔꯃꯤꯗ ꯀꯩ ꯑꯣꯏꯅ ꯂꯩꯔꯝꯃꯤꯅꯣ ꯍꯥꯏ RTꯗ ꯂꯩꯔꯝꯕꯅꯦ ꯌꯥꯝꯅ ꯐꯖꯩꯌꯦ RJ ꯊꯦꯡꯛ ꯌꯨ ꯏꯆꯦꯈꯣꯏꯁꯦ ꯁꯨꯒꯨꯅꯨꯗ ꯆꯠꯇ꯭ꯔꯕꯣ ꯏꯆꯦꯈꯣꯏ ꯌꯨꯝꯁꯨ ꯃꯩ ꯆꯥꯛꯈ꯭ꯔꯕꯣ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯃꯩ ꯆꯥꯛꯇꯦꯕꯀꯣ ꯑꯗꯨꯒ ꯆꯠꯄꯁꯦ ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯩꯅꯣ 2-3ꯂꯛꯇꯤ ꯆꯠꯂꯨꯔꯦꯕꯀோ ꯑꯗꯨꯒ ꯂꯝꯕꯤꯗꯣ ꯁꯨꯝ ꯐꯠꯇꯕꯅꯤꯅꯅꯦ ꯍꯥꯟꯅꯗꯤ ꯑꯃꯨꯛ ꯃꯔꯛꯇ ꯑꯃꯨꯛ ꯂꯝꯕꯤꯗꯣ ꯀꯥꯏꯕꯒꯤ ꯑꯃꯨꯛ ꯃꯦꯜꯂꯒ ꯑꯃꯨꯛ ꯈꯔ ꯆꯣꯡꯉꯒꯁꯨ ꯈꯔ ꯂꯝꯕꯤꯗꯣ ꯆꯣꯡꯉꯒꯁꯨ ꯈꯔ ꯑꯗꯨꯝ ꯈꯔꯗ ꯑꯣꯏꯔꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯤꯗꯅꯀꯣ ꯑꯗꯣ ꯂꯣꯏꯅꯃꯛ ꯀꯥꯏꯕ ꯃꯦꯟꯈꯤꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛꯀ ꯍꯟꯅ ꯀꯥꯏꯔꯒ ꯂꯝꯕꯤꯗꯣ ꯌꯥꯝ ꯐꯠꯇꯕꯗꯣ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯒ ꯅꯣꯡꯃ ꯑꯃꯨꯛ ꯄꯨꯔꯒ ꯆꯠꯂꯦꯕ ꯑꯩꯈꯣই ꯇꯥꯃꯣ ꯍꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯩ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏ ꯆꯤꯆꯦ ꯍꯣꯏ ꯁꯨꯇꯤ ꯊꯣꯛꯂꯛꯑꯦꯅ ꯑꯃꯨꯛ ꯆꯠꯂꯦꯕꯀꯣ ꯆꯠꯄꯗꯨꯗ ꯑꯉꯥꯡ ꯌꯥꯝ ꯀꯞꯄ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤ ꯐꯠꯇꯕꯒꯤ ꯋꯥꯕꯗꯣ ꯒꯥꯔꯤ ꯇꯣꯡꯕꯗ ꯂꯝꯕꯤꯗꯣ ꯁꯥꯡꯕꯅꯤꯅ ꯋꯥꯒꯥꯏ ꯌꯧꯔꯛꯄ ꯑꯗꯥꯏꯗꯒꯤ ꯑꯗꯨꯝ ꯐꯠꯇ꯭ꯔꯦꯗꯅꯀꯣ ꯂꯝꯕꯤꯗꯣ ꯑꯗꯨꯗꯨꯅ ꯂꯝꯕꯤꯗꯣ ꯐꯠꯇꯕꯒꯤ ꯂꯝꯕꯤꯗꯣ ꯁꯥꯡꯕꯒꯤ ꯋꯥꯕꯗꯨꯗ ꯑꯉꯥꯡꯁꯦ ꯀꯞꯄꯗꯨꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯑꯃ ꯑꯩꯈꯣꯏ ꯗꯗꯥ ꯍꯣꯏ ꯆꯤꯆꯦ ꯍꯣꯏ ꯀꯩꯅꯣ ꯁꯨꯇꯤ ꯍꯟꯕꯒꯤ ꯊꯤꯟꯕ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯆꯠꯇ꯭ꯔꯤ ꯑꯗꯨꯒ ꯑꯗꯨꯗ ꯆꯠꯄꯗꯨꯗ 2-3ꯂꯛꯇꯤ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯆꯠꯇ꯭ꯔꯤ ꯑꯉꯥꯡ ꯎꯔꯒꯗꯤ ꯑꯃꯨꯛ ꯈꯛꯇꯪꯗꯩ ꯍꯦꯟ ꯆꯠꯇ꯭ꯔꯤ ꯏꯆꯦ ꯅꯪꯅ ꯆꯥꯏꯗꯣ ꯌꯥꯝ ꯇꯤꯟ ꯌꯣꯠꯂꯦ ꯍꯥꯏ ꯌꯥꯝ ꯍꯥꯎꯋꯦ ꯆꯝꯄ꯭ꯔꯥ 3 ꯁꯨꯔꯦ ꯑꯩꯅ ꯆꯥꯏꯁꯤꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗ ꯅꯤꯝꯕꯨ ꯆꯥꯏꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯃꯥꯜꯂꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯝꯕ ꯉꯥ ꯃꯆꯥꯗꯣ ꯑꯗꯨꯗ ꯁꯨꯝꯃ ꯆꯥꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯅꯤꯝꯕꯨꯁꯦ ꯌꯥꯝ ꯍꯥꯎꯕ ꯑꯣꯏꯔꯝꯕꯀꯣ ꯑꯗꯣ ꯁꯨꯝ ꯆꯥꯕꯅꯤꯗ
RJ non besti ꯀꯔꯤ ꯆꯥꯒꯦ ꯍꯥꯏ ꯌꯦꯟ ꯆꯥꯏ ꯑꯗꯒꯤ ꯉꯥꯅꯨꯗꯣ ꯆꯍꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯂꯦꯞꯄꯝꯃꯦ ꯆꯍꯤ 3 ꯆꯥꯡ ꯂꯦꯞꯄꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯃꯨꯛ ꯆꯥꯔꯦ ꯑꯗꯨꯒ ꯍꯥꯃꯦꯡ ꯀꯩꯅꯣꯗ ꯌꯨꯅꯤꯠꯇ ꯂꯩꯉꯩꯗ ꯍꯥꯃꯦꯡ ꯈꯔ ꯆꯥꯔꯝꯃꯦ ꯑꯗꯩ ꯆꯥꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯌꯦꯟ ꯉꯥꯅꯨ ꯍꯧꯖꯤꯛ ꯉꯥꯅꯨ ꯆꯥꯔꯦ ꯑꯗꯨꯃꯥꯏꯅ ꯄꯤꯛꯀ ꯆꯥꯏ ꯑꯗꯨꯒ ꯂꯣꯏꯔꯦ ꯆꯦ ꯊꯦꯡꯉ ꯐꯥꯎꯕ ꯂꯥꯏꯚ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏ ꯑꯩꯗꯤ ꯊꯥꯔꯛꯀꯦ ꯍꯥꯏꯅꯤ ꯃꯌꯥꯝ ꯂꯩꯇ꯭ꯔꯒꯗꯤ ꯇꯜꯂꯤꯗꯅ ꯑꯗꯨ ꯃꯌꯥꯝ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯊꯥꯔꯛꯀꯅꯤ ꯑꯁ ꯆꯦꯅ ꯆꯥꯔꯒ ꯑꯩꯅ ꯖꯤꯡ ꯖꯤꯡ ꯂꯥꯎꯋꯦ ꯍꯥꯏꯁꯤꯗꯤ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯑꯗꯨꯅꯅꯦ ꯂꯣꯏꯔꯦ ꯍꯥꯎꯋꯦ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕ ꯉꯥ ꯃꯆꯥꯗꯣ ꯉꯥꯀꯨꯞꯁꯦ ꯌꯥꯝ ꯆꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯟꯗꯛꯀꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯐꯥꯔꯝꯒꯅꯤꯗꯤ ꯈꯪꯉꯒ ꯑꯗꯨꯝ ꯑꯩꯅ ꯃꯇꯝꯗꯣ ꯆꯥꯟꯅꯗꯕꯗꯣ ꯑꯉꯥꯡ ꯃꯆꯥ ꯂꯩꯕꯅꯤꯅ ꯊꯣꯛꯄ ꯈꯣꯠꯄꯗꯣ ꯈꯔ ꯑꯗꯨꯝ ꯈꯨꯗꯣꯡ ꯆꯥꯗꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯊꯣꯛꯄ ꯃꯇꯝꯗ ꯍꯦꯛꯇ ꯂꯩꯔꯝꯗꯕ ꯉꯁꯤꯗꯤ ꯇꯥꯟ ꯌꯥꯝ ꯆꯥꯟꯅꯅ ꯌꯥꯎ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯑꯩꯅ ꯌꯥꯝ ꯆꯥꯅꯤꯡꯕꯩ ꯂꯧꯔꯛꯄꯅꯦ ꯑꯗꯣ ꯌꯥꯝꯅꯁꯨ ꯍꯥꯎ ꯂꯩꯔꯝꯃꯦ ꯐꯣꯟꯁꯨ ꯄꯨꯈꯤꯗꯦ ꯀꯥꯏ ꯌꯧꯔꯦꯅꯣ ꯈꯪꯗꯦ ꯀꯔꯝ ꯋꯥꯡꯖꯤꯡ ꯇꯥꯅ ꯂꯩ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯂꯥꯛꯇ꯭ꯔꯦ जति खाए कसम चिपा आएंगे चिकला बथा बल्दा ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯃꯌꯥꯝꯁꯦ ꯅꯦꯠ ꯆꯞꯄꯤꯔꯣ ꯅꯠꯇ꯭ꯔꯒ ꯀꯃꯦꯟ ꯗ꯭ꯔꯣꯞ ꯇꯧꯗꯕꯩꯔꯣ Bye bye. Bye. ꯏꯅꯥꯎꯅꯦ ꯌꯦꯡꯕꯗꯗꯤ ꯌꯥꯝ ꯑꯍꯟ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯉꯥꯡ ꯑꯣꯏ ꯂꯩꯔꯝꯃꯦ ꯅꯨꯡꯁꯤꯌꯦ ꯌꯥꯝꯅ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯗꯣꯀꯣ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯒꯤ ꯅꯣꯏꯁꯨ ꯌꯥꯝ ꯅꯣꯏꯗꯅꯀꯣ ꯑꯗꯨꯅ ꯗꯗꯥ ꯀꯥꯏ ꯂꯩꯒꯦ ꯍꯥꯏ ꯇꯥꯃꯣꯗꯣ ꯀꯩꯅꯣ ꯀ꯭ꯋꯥ ꯂꯩꯕ ꯆꯠꯈꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯅꯣꯏꯕꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯁꯦ ꯊꯥꯒꯠꯆꯔꯤ ꯑꯥꯔꯖꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯁꯟ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯄ ꯌꯥꯝꯅ ꯌꯥꯎꯋꯦ ꯑꯩꯗꯤ ꯅꯨꯡꯉꯥꯏꯇꯕꯀꯣ ꯌꯦꯡꯕꯗ ꯍꯥꯏ ꯉꯍꯥꯟꯋꯥꯏꯅꯦꯀꯣ ꯉꯍꯥꯟꯋꯥꯏ ꯌꯥꯝꯅ ꯅꯠꯇ꯭ꯔꯒꯁꯨ ꯉꯍꯥꯟꯋꯥꯏ ꯆꯥꯔꯝꯃꯦꯕꯀꯣ ꯆꯥꯔꯝꯕꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯤꯁꯦ ꯍꯥꯏꯔꯒ ꯈꯔ ꯑꯃꯅ ꯍꯥꯏꯗꯤ ꯁꯥꯎꯕꯁꯨ ꯌꯥꯎꯅꯦꯕꯀꯣ ꯌꯥꯎꯕꯕꯨꯗꯤ ꯑꯩꯗꯣ ꯍꯥꯏꯗꯤ ꯍꯤꯟꯗꯨꯁꯦ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯍꯤꯟꯗꯨꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛꯁꯨ ꯕꯕꯥ ꯍꯣꯏꯁꯨ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯍꯤꯟꯗꯨꯒꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯗꯕꯒꯤ ꯁꯨꯝ ꯇꯧꯈ꯭ꯔꯒꯁꯨ ꯍꯥꯟꯅꯁꯨ ꯁꯨꯡꯆꯥ ꯆꯥꯔꯛꯇꯦꯕꯀோ ꯑꯗꯨꯒ ꯌꯨꯅꯤꯠꯇ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯐꯦꯃꯤꯂꯤ ꯆꯠꯄ ꯃꯇꯝꯗꯣ 2022ꯒꯤ ꯃꯇꯝꯗꯨꯗ ꯐꯦꯃꯤꯂꯤ ꯆꯠꯄꯩ ꯀꯥꯟꯗꯨꯗ ꯕꯤꯐꯁꯦ ꯆꯥꯔꯝꯃꯦꯕꯀꯣ ꯑꯗꯨ ꯆꯥꯔꯝꯕꯗꯣ ꯅꯣꯡꯃ ꯑꯗꯨꯁꯨ ꯃꯇꯨ ꯃꯌꯥꯝ ꯌꯥꯎꯕꯗꯨꯗꯒꯤ ꯑꯗꯨꯗꯁꯨ ꯍꯪꯒꯣꯏꯕ ꯑꯗꯨꯒ ꯍꯤꯟꯗꯨꯒꯤ ꯑꯩꯅ ꯁꯨꯝ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯐꯖꯅ ꯏꯁꯥꯅ ꯍꯦꯛ ꯈꯪꯖꯔꯛꯄ ꯏꯁꯣꯔꯁꯦ ꯀꯥꯏꯅ ꯈꯪꯖꯔꯛꯄꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯦ
ꯇꯥꯃꯣꯁꯨ ꯆꯥꯗ꯭ꯔꯦ ꯑꯩꯅ ꯍꯥꯟꯅ ꯍꯦꯜꯂꯦꯕꯀꯣ ꯍꯦꯟꯕꯗꯒꯤ ꯇꯥꯃꯣꯁꯨ ꯑꯗꯨꯝ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯕꯤꯐꯁꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯃꯨꯛꯕꯥꯡ ꯇꯧꯔꯛꯄ ꯈꯣꯠꯄꯗ ꯕꯤꯐꯀꯤ ꯃꯨꯛꯕꯥꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯔꯛꯄꯗꯣ ꯑꯗꯨꯗꯁꯨ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯗꯨꯝ ꯌꯦꯡꯗ꯭ꯔꯦꯕ ꯑꯩꯅꯁꯨ ꯑꯗꯨꯝ ꯍꯩꯅꯗꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯆꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯛꯑꯣ ꯍꯥꯏ ꯕꯥꯏ ꯕꯥꯏ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯀꯣ ꯇꯦꯕꯜ ꯁꯥꯔꯞ ꯇꯧꯅꯕ ꯑꯩ ꯀꯩꯅꯣꯝꯇ ꯂꯧꯔꯨꯒꯦ ꯍꯥꯎꯔꯦ ꯉꯁꯤꯗꯤ ꯐꯖꯅ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯑꯝꯇ ꯄꯥꯏꯕꯤꯌꯨꯀꯣ ꯀꯞꯄꯒ ꯂꯩꯌꯦ ꯅꯇꯣꯝꯇ ꯂꯩꯕꯗꯣ ꯀꯤꯖꯗ꯭ꯔꯣ ꯍꯥꯏ ꯀꯤꯖꯗꯦꯗ ꯑꯉꯥꯡ ꯃꯆꯥꯒ ꯂꯩ ꯁꯤꯁꯇꯔꯒꯤ ꯃꯥꯏꯗꯣ ꯐꯈ꯭ꯔꯕꯣ ꯍꯥꯏꯔꯣ ꯂꯣꯏꯈ꯭ꯔꯕꯣ ꯍꯥꯏꯔꯣ ꯗꯣꯛꯇꯔ ꯀꯅꯥꯗ ꯌꯦꯡꯒꯦ ꯍꯥꯏꯌꯦ ꯗꯣꯛꯇꯔ ꯀꯩꯅꯣꯗ ꯑꯩ ꯀꯩꯅꯣ ꯀꯩ ꯂꯣꯀꯦꯟꯗ꯭ꯔꯣꯗꯣ ꯎꯔꯤꯄꯣꯛꯀꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠꯇꯤ ꯇꯥꯟꯅꯔꯝꯃꯦ ꯑꯗꯨꯒ ꯑꯩ ꯊꯑꯣꯏꯅ ꯍꯥꯏꯗꯤ ꯃꯈꯥ ꯇꯥꯅ ꯍꯤꯗꯥꯛꯇꯣ ꯃꯌꯥꯝ ꯇꯧꯈꯤꯗ꯭ꯔꯦ ꯑꯗꯨꯝ ꯑꯉꯥꯡ ꯎꯅꯔꯕ ꯃꯇꯨꯡꯗ ꯑꯗꯨꯝ ꯐꯈ꯭ꯔꯦ ꯇꯥꯃꯣ ꯂꯥꯛꯑ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯊꯦꯡꯂꯦꯗ ꯊꯥꯖꯅꯪꯁꯦ ꯑꯩꯕꯨ ꯉꯥꯏꯕꯅ ꯆꯣꯛꯊꯔ ꯍꯛꯆꯥꯡꯅꯤ ꯇꯥꯃꯣ ꯂꯥꯛꯑꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯈꯣꯟꯖꯦꯜꯁꯦ ꯂꯣꯛ ꯊꯨꯡꯕꯩ ꯌꯥꯗ꯭ꯔꯦꯗ ꯏꯁꯩꯁꯦ ꯈꯣꯟꯖꯦꯜ ꯐꯖꯕ ꯐꯖꯗꯕꯩ ꯅꯠꯇꯅ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯍꯥꯟꯅꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯏꯀꯥꯏꯕ ꯈꯪꯕꯣꯏ ꯈꯪꯗꯕ ꯌꯥꯝ ꯁꯛꯑꯝꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯁꯨꯝ ꯆꯥꯎꯔꯕꯅꯤꯅ ꯑꯁ ꯁꯤ ꯌꯥꯝ ꯄꯥꯝꯃꯦ ꯑꯝꯇ ꯂꯩꯕꯤꯌꯣ ꯁꯅꯥꯒꯥꯏꯁꯤꯅ ꯐꯖꯔꯤꯕ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦꯍꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯝꯇ ꯂꯩꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯁꯨꯡꯆꯪ ꯆꯪꯉꯛꯇ꯭ꯔꯦꯅ ꯇꯧꯔꯒ ꯃꯥꯗꯤ ꯑꯦꯁꯤꯒ ꯊꯥꯔ ꯅꯨꯡꯉꯥꯏꯅ ꯍꯤꯞ ꯂꯩꯔꯝꯃꯤ ꯁꯥꯏꯌꯦ ꯏꯃꯨꯡꯗ
ꯑꯩꯒꯤ ꯀ꯭ꯋꯥ ꯄꯣꯔꯦ ꯃꯌꯥꯝ ꯏꯁꯄꯤꯁꯦꯜ ꯄꯥꯟ ꯅꯍꯥꯟꯗꯤ ꯁꯥꯎꯅꯤꯡꯗꯅ ꯆꯥꯗ꯭ꯔꯥ ꯉꯥꯒꯨꯝꯕ ꯊꯣꯡꯕ ꯑꯗꯒꯤ ꯌꯦꯟꯒꯨꯝꯕ ꯊꯣꯡꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯀ꯭ꯋꯥꯁꯦ ꯌꯥ ꯄꯥꯝꯃꯨꯕꯒꯤ ꯑꯗꯨꯝ ꯑꯗꯒꯤ ꯍꯤꯗꯥꯛ ꯃꯅꯥꯒꯨꯝꯕꯒ ꯑꯗꯨꯗꯤ ꯆꯥꯕ ꯉꯝꯗꯦꯕ ꯑꯩꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯂꯧꯗꯅ ꯑꯩꯈꯣꯏꯗꯤ ꯌꯥ ꯌꯥꯝ ꯐꯠꯇꯦꯕꯀꯣ ꯀ꯭ꯋꯥ ꯑꯝꯇ ꯆꯥꯗꯕ ꯌꯥꯁꯦ ꯃꯄꯥꯡꯒꯜ ꯁꯣꯜꯂꯒ ꯍꯥꯏꯗꯤ ꯌꯥꯁꯦ ꯐꯖꯗꯕꯤꯗꯣ ꯇꯧꯋꯦꯕꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯈꯣꯏꯅ ꯌꯥ ꯍꯥꯏꯗꯤ ꯌꯣꯛꯈꯠꯄ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥ ꯆꯥꯕꯁꯦ ꯑꯩꯗꯤ ꯁꯞꯄꯣꯔꯠ ꯇꯧꯖꯗꯦꯕ ꯑꯗꯒꯤ ꯇꯂꯞ ꯅꯨꯡꯂꯞꯀꯥꯁꯦ ꯑꯝꯇ ꯄꯥꯝꯗꯦ ꯑꯩꯗꯤ ꯃꯅꯝ ꯅꯝꯕ ꯈꯣꯠꯄ ꯑꯝꯇ ꯌꯥꯗꯦꯕ ꯍꯤꯗꯥꯛ ꯃꯅꯥ ꯀ꯭ꯋꯥ ꯍꯤꯗꯥꯛ ꯃꯅꯥ ꯕꯤꯁꯀꯨꯝꯕ ꯀꯩꯒꯨꯝꯕꯒꯤ ꯃꯅꯝꯒꯥꯁꯦ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯍꯟꯗꯣꯛꯀꯦ ꯇꯧꯋꯦ ꯑꯗꯣ ꯀ꯭ꯋꯥ ꯁꯥꯗꯥꯗꯤ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯉꯥꯒꯨꯝꯕ ꯊꯣꯡꯕ ꯑꯗꯒꯤ ꯌꯦꯟꯒꯨꯝꯕ ꯊꯣꯡꯕ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯆꯥꯕ ꯅꯨꯃꯤꯠꯇꯗꯤ ꯑꯗꯨꯝ ꯆꯥꯏꯌꯦꯕ ꯑꯩ ꯒꯥꯔꯤꯗ ꯇꯨꯝꯃꯒꯦꯒ ꯍꯥꯏꯁꯤꯗꯤ ꯇꯥꯃꯣꯅ ꯇꯨꯝꯕ ꯌꯥꯔꯣꯏ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯆꯦꯗꯥꯒ ꯅꯪꯒꯁꯦ ꯅꯨꯡꯁꯤꯅꯅ ꯑꯝꯇ ꯀꯤꯁ ꯀꯩ ꯍꯥꯏꯅꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯉꯥ ꯃꯆꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯥꯔꯖꯦ ꯈꯣꯏꯗꯤ ꯍꯤꯟꯗꯨꯅꯤ ꯂꯩꯔꯦ ꯅꯠꯇ꯭ꯔꯥ ꯁꯟ ꯃꯨꯛ ꯆꯥꯔꯗꯤ ꯍꯥꯎ ꯁꯤꯡꯒ ꯈꯣꯏꯒ ꯀꯔꯤ ꯈꯦꯠꯅꯕ ꯀꯔꯤ ꯂꯩ ꯅꯣꯔꯠ ꯏꯁꯇ ꯂꯩꯕ ꯃꯩꯇꯩ ꯑꯩꯈꯣꯏ ꯁꯦ ꯊꯥꯅꯗꯤ ꯃꯤꯇꯣꯞꯁꯤꯡꯅ ꯄ꯭ꯂꯤꯁ ꯏꯄꯥ ꯏꯄꯨꯅ ꯊꯝꯕꯤꯔꯝꯕ ꯙꯔꯃ ꯅꯨꯡꯉꯥꯏꯔꯤꯕꯣ ꯚꯥꯏ ꯁꯔꯗꯥ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯥꯃꯣ ꯆꯪꯉꯛꯑꯣ ꯃꯤ ꯆꯪꯉꯛꯑꯣ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒꯤ ꯅꯆꯥ ꯆꯥꯛꯈꯨꯝ ꯐꯥꯔꯦ ꯀ꯭ꯋꯥꯒ ꯆꯥꯗꯅ ꯑꯉꯥꯡꯅ ꯆꯥꯏ ꯊꯣꯡꯗꯅ ꯆꯥꯛ ꯍꯟꯖꯥꯡꯅꯦ ꯇꯟꯗꯅ ꯌꯥꯗꯦ ꯅꯣꯏ ꯇꯥꯃꯣꯗ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏ ꯕꯅꯤꯅ ꯆꯥꯛ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯟꯗ꯭ꯔꯕ ꯍꯥꯏꯁꯦ ꯆꯟꯗ꯭ꯔꯦ ꯑꯉꯥꯡ ꯇꯨꯝꯃꯤꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯇꯥꯃꯣ ꯆꯪꯉꯛꯑꯣꯃꯤ ꯑꯩ ꯁꯥꯎꯔꯛꯇꯣꯏꯅꯦ ꯌꯦꯡꯉꯨ ꯊꯣꯡ ꯂꯣꯟꯖꯟꯗꯣꯏꯅꯦ ꯌꯦꯡꯉꯨ ꯑꯩꯅ ꯁꯥꯎꯔꯛꯑꯗꯤ
द्वारा डायल किया गया नंबर अभी व्यस्त है कृपया कुछ समय पश्चात प्रयास करें The number you Phone have to dialed is currently busy. Please try later. Ayan ang phone to sa ito kang gra. Nang yung ugi yam ta. Uli nga ho. Ay isan pa ahan. Ay isan pa ahan. Ay isan para nang mala. Kanay mo ta. Where is your mother? Masay kay uhogre nang ni uhogre haja. Qua jarda ro na tida qua sada. Bây giờ vẫn nói chồng mua đồ hay chồng mua đồ xôi sau rồi bôi ninh lù rê hay em chỉ spa tập bài bài ye Bandana Devi Bandana Mrs. Katari Bandana angang masyado kulat tumoy eh Mati masyado angang masyado jadab na live thari Ba giờ mới áo khỏe hay cơm bữa Hawaii hay bấm bạc rồi Chandraba hay bấm bạc rồi Isqua cái cha đàn na anh ngang này cái khăn đàn na hay bấm bạc rồi núi bay okay hay ang mồi răng đặc quay đặc cái ni mayam Moirang lomdagi imanaba iche indomcha kaka khura loi na thengnaba yaba yawdi thengnaje dukan kai wa da phamino hai wangjing da tumning drabo che hai tumning de da ai uring macham thole am nai sida chu Ama ani ahum ngarang ahum je ina thabak tawro khota khre kainu Ai qua cái ra vậy mà hi athum bagai rồi chụp hâu lên nè quả mà cùng dính cái rồi mà ô tô cái đây vậy mà cùng trà với đó hay là đây vậy cây làm được cái rồi xe hay ấy cái thâu bao đấy nè cái xe cái số là cái cũng mà bận chẳng ấy cái số cũng là sao chất rabo hay mà chất le marak ta tamo sao khe sao pote da mai ngon sao ngon pote da cái đâu sao cái nó chọn nói chỉ đâu cây làm đó lấy nó hay sarda cây nó đã cái gì quang bân đã em chỉ spa da ba ai chặt lên nhỉ hay mình là product rồi đấy nó không gì bài hay bênนี้năng bùa chế sẽ cây làm đây nó chế năng ngang với ta với em nó ngay full support nên chế hay ai thâu ba là hoàng này cái đấy thâu ba bây giờ mà làm đấy cảm ơn phong lo hay bênนี้cây nữa nè mấy ôi đâu tụi mà được anh ngang yên gà
ꯑꯉꯥꯡꯅ ꯑꯩꯅ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯥꯅ ꯃꯥ ꯃꯥꯜꯂꯦꯒ ꯃꯤ ꯃꯥꯜꯂꯦꯒ ꯑꯩꯁꯦ ꯃꯥ ꯍꯥꯏꯕ ꯑꯉꯥꯡꯁꯦ ꯈꯣꯡꯅꯝꯗꯅꯤ ꯑꯩ ꯃꯥꯜꯂꯤꯁꯦ ꯑꯉꯥꯡ ꯅꯝꯗꯅ ꯍꯧꯗꯣꯛꯑꯦ ꯇꯩꯖꯣꯡꯅꯦ ꯀꯩ ꯍꯥꯏꯅꯣ ꯆꯦꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ ꯍꯥꯏ ꯑꯩꯒꯤ ꯃꯤꯡ ꯖꯦꯅꯤꯕꯥ ꯀꯧꯋꯦ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯃꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯉꯥꯡ ꯀꯌꯥ ꯁꯨꯔꯒꯦ ꯑꯉꯥꯡ 2 ꯁꯨꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯕ꯭ꯔꯣ ꯆꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ 2ꯔꯛ ꯁꯨꯔꯦ ꯑꯩꯅ ꯊꯥꯔꯤꯗꯣ ꯄꯥꯗꯦ ꯍꯥꯏ ꯀꯔꯤꯅꯣ ꯑꯩꯕꯨ ꯀꯔꯝꯕ ꯄꯥꯍꯧꯗ꯭ꯔꯒꯦ ꯍꯥꯏꯔꯛꯑꯣ ꯑꯃꯨꯛꯀ ꯊꯥꯔꯛꯑꯣ ꯑꯩ ꯎꯍꯧꯗ꯭ꯔꯦꯕ ꯌꯣꯍꯦꯟꯕ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯉꯥꯀꯨꯞ ꯊꯣꯡꯉꯦ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯇꯨꯃꯤꯟꯅꯧ ꯑꯉꯥꯡꯗꯣ ꯑꯉꯥꯡ ꯃꯆꯥ ꯃꯤꯡ ꯀꯩꯀꯣ ꯅꯣꯏ ꯑꯗꯨꯗ ꯂꯥꯛꯑꯝꯃꯦ ꯉꯍꯥꯟꯗꯣ ꯅꯪ ꯂꯩꯔꯝꯗꯦ ꯍꯥꯏ ꯑꯩꯗꯣ ꯌꯨꯝꯗꯇ ꯑꯅꯝꯕ ꯂꯩ ꯐꯣꯟ ꯇꯧꯔꯛꯀꯦ ꯍꯥꯏꯗꯤ ꯏꯅꯝꯃꯈꯣꯏ ꯀꯥꯏ ꯂꯩꯒꯦ ꯍꯥꯏ ꯊꯧꯕꯥꯜꯗ ꯂꯩꯌꯦ ꯑꯉꯥꯡꯗꯣ ꯍꯧꯍꯟꯒꯅꯨ ꯍꯥꯏꯕꯅꯤꯀꯣ ꯇꯥꯃꯣ ꯑꯉꯥꯡꯗꯤ ꯍꯧꯍꯜꯂꯨꯅꯨ ꯂꯥꯛꯑꯣ ꯊꯧꯕꯥꯜ ꯀꯩ ꯂꯩꯀꯥꯏꯗꯅꯣ ꯍꯥꯏ ꯊꯧꯕꯥꯜ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯣꯜꯒ ꯑꯃꯇ ꯇꯧꯈꯤꯗ꯭ꯔꯦ ꯍꯥꯏ ꯅꯪ ꯅꯣꯏꯗꯤ ꯁꯨꯛꯇꯧꯗꯤ ꯇꯧꯔꯛꯇꯦ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯅꯪ ꯐꯖꯕꯩꯅꯦ ꯅꯁꯛ ꯌꯥꯝ ꯐꯖꯩ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯥ ꯒꯟ ꯄꯣꯏꯟꯠ ꯍꯪꯉꯤꯅꯦ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯥ ꯒꯟ ꯄꯣꯏꯟꯠ ꯈ꯭ꯔꯣꯛ ꯈ꯭ꯔꯥꯛ ꯑꯩ ꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯗꯦ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯨꯡꯁꯤ ꯁꯛꯇꯤ ꯐꯖꯗꯕ ꯀꯅꯥ ꯐꯖꯩ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯀꯅꯥ ꯐꯖꯩ ꯅꯪꯒꯤ ꯃꯤꯠꯇ ꯀꯅꯥ ꯐꯖꯩ ꯍꯥꯏꯔꯣ ꯑꯁꯤ ꯀꯃꯦꯟꯁꯦ ꯄꯥꯎꯈꯣꯠꯅ ꯍꯣꯏꯕ ꯀꯃꯦꯟ ꯄꯥꯔꯛꯀꯦ ꯑꯗꯣ ꯅꯪꯒꯤ ꯃꯤꯠꯇ ꯀꯅꯥ ꯐꯖꯩ ꯍꯥꯏꯔꯣ ꯀꯅꯥꯝ ꯐꯖꯗꯦ ꯍꯦꯔꯣꯏꯅꯤꯁꯨ ꯐꯖꯕ ꯑꯝꯇ ꯂꯩꯇꯕ ꯃꯋꯥ ꯂꯧꯗꯦꯍꯦ ꯑꯩ ꯐꯖꯕ꯭ꯔꯥ ꯑꯗꯨꯗꯤ ꯀꯅꯥꯝ ꯐꯖꯗꯦ ꯀꯅꯥ ꯐꯖꯩꯕ ꯑꯩ ꯑꯗꯨꯗꯤ ꯐꯖꯩ ꯑꯩ ꯐꯨꯔꯛꯑꯅꯤ ꯑꯗꯣ ꯆꯦ ꯏꯇꯩꯗꯣ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯗꯨꯒ ꯀꯩꯀꯩ ꯍꯣꯠꯅꯔꯤꯒꯦ ꯏꯇꯩꯗꯣ ꯍꯥꯏꯗꯣꯛꯎꯔ ꯁꯦꯡꯅ ꯏꯅꯝꯃꯈꯣꯏꯁꯦ ꯀꯛꯆꯤꯡꯗ ꯇꯣꯏꯅ ꯂꯥꯛꯑꯝꯕ꯭ꯔꯣ ꯍꯥꯏꯌꯦ ꯂꯥꯛꯑꯝꯃꯦ ꯍꯥꯟꯅ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯕꯣꯔꯗꯤꯡꯗ ꯂꯩꯉꯩꯗ ꯀꯛꯆꯤꯡꯗ ꯇꯝꯃꯤꯉꯩꯗ ꯂꯥꯛꯑꯝꯃꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯊꯧꯕꯥꯜꯗ ꯂꯩꯔꯕꯅꯤꯅ ꯀꯌꯥ ꯂꯥꯛꯇ꯭ꯔꯦ ꯀꯩꯀꯥꯟ ꯊꯣꯡꯒꯦ ꯇꯧꯕꯅꯦ ꯒꯟ ꯄꯣꯏꯟꯠ ꯍꯥꯏꯕ ꯁꯤ ꯀꯧꯋꯦ ꯏ ꯀꯥꯔꯛꯑꯅꯤ ꯍꯣꯏꯔꯣꯡ ꯈꯪꯉꯤꯅꯦ
Hangoi hai bane. Ingi. Hoi yare. Iche khumaktari kai dorge hai. Iche ko je kai ram dai no hai. Sugunu dai ne. Hi Premi. Police na phaba la oida license gun ne. Thammaroi thammaroi. Thằng anh thằng. Anh hầu chưa? Thằng riêng để ngang ở hầu rồi. Chia sẻ anh thình là khe hay. Ai Radha Krishna cho nhiên à? Nhưng si bên em. Nhắm tần để hành đi lại mà xem vậy. Hay nhiên ngọ. Ikaygi chahiga thabak ti kai honarige hai. Hai bira o hai. Amo hui thabak tia chat le ka shu thoi dok pat de che si theng na ba ya bro hai ya ye ka shu kai di ye. Không luôn rồi. Không đâu. Badam chinh rồi sao mà? Sao mà? Badam chinh rồi. Shibi. Che pi ai nu không bro hay cái nào nó pi ai nu ai gì đó. Cái này nó thanh là dài mà không được đúng dài. Che anh nằm bồn đấy nè, tôi nằm bồn đã coi được opera bị cho ghê. Hay ngồi ăn rất là cái này để thanh là gì. Lít tôi săn cái nó hay biết được hay săn. Ai xí gì đó nó tạm một cái được rồi. Cái săn trao không đôi mà khai ra cái nó ôi cái cao. Làm sang mình đó là xí căng mình nó phải giờ đâu. 하나 no 맞아 맞아 안 띵지 뿡 trả lời làm từ nó hay ô hay 뿡 nè khơi sẽ cái 뿡 ba này đây để thu tổ mà Jigi imanabi ama Govinda da jagoi sabada yaubani hai yawe handa khoi imanabi khoi kai gi ai ga ju tas manare câu do kon na chao hai kai qua do kon na chao hai mare hai rồi Noi hero di yam nupa malin ang di hay. Ay din homo man bra. Moirang da kan na ga lag to no che hay. Moirang da ay ga tamo ga khoi ma ga indom cha ga ay ipan nupa ga khoi ge. Angang ma sa ga. Khoi ngai rong ge hay. Govinda da theng na kre green color dress set la ga lak pa do hay.
अंगने पकड़ के तूने चलना सिखाया था ना थोमने सेमैरो सिबा हातामा थोमने सेमैरो मेलाग्राउंड दैरा anh khali ni kwa mahau am tawena thomane sema gadi madu angang ngang gen taw kwa je maru athaba ju hapchale apaba ju hapchale athaba je kari gi hapchale ino na en la oke thengna se ha chana khudok khujai da sibagi ngasai haikibado achumbani ha koi chana khudok khuyai da sibagi ngasai haikibado achumbani koi haino ai gyamen tadre cherry ni cherry yan thumme hando ke taw ai se kongpal khetri lekai daine che daine id hai tomba khana khudop se khujai ga si ga khuyai ga si ga do chaukhat pa watle haibani khuyai da sana khudop si be phatte ai ro khangdi ai si khuyai gi oina si sangi bani na dum si Hi, Prem Lata. Ai kasar de anh quái đi lặng với lâm nè bạn. Ada kasar gini am tan ai ngona invitation amat lakte. Che ai October da yum tharata thok padangan jaje ai lakte che hoda hai la o sa je. Hai nupa hai hai. Khuyai da gol si ba se phatte haina bane jakha pawat la haina bane khudom bi na taga khudom bi kana khudom bi na taga khudom bi da si yo hai không đi yin cha brain cha đi cha ra si đi cầm angang ta ulu o ha angang mapa na ko la tumi kan na no sana si bayam hay re da ai si kem tau de hai ai phải nhớ tao kìa badam tingu kìa hare hare khut na mà nó tàu thà bờ chứ cái tôi dù có xa để gì badam gi cốc ta đấy là khut na mà nó hàng rồi tôi kì không mong ta khun gì
ꯑꯉꯥꯡ ꯈꯪꯕ꯭ꯔꯥ ꯈꯪꯉꯦ ꯂꯣꯏꯔꯦ 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 ꯀ꯭ꯋꯥ ꯃꯔꯨ ꯑꯆꯧꯕ ꯄꯨꯔꯥ ꯍꯥꯞꯆꯜꯂꯤꯅ ꯀꯃꯦꯟ ꯄꯤꯔꯤꯅꯦꯅ ꯁꯅꯥ ꯁꯤꯕ ꯐꯠꯇꯦ ꯅꯪ ꯌꯥꯝ ꯍꯩꯔꯦ ꯃꯥꯏꯕꯤꯔ ꯃꯥꯏꯕꯔꯥ ꯍꯌꯦꯡ ꯇꯥꯃꯣꯒ ꯏꯆꯦꯒꯒꯤ ꯑꯁꯦꯡꯕ ꯃꯤꯡ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯇꯥꯃꯣꯅ ꯔꯣꯖꯦꯟ ꯑꯩꯅ ꯖꯦꯅꯤꯕ ꯑꯥꯔꯖꯦ RNJ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯒꯤ ꯃꯤꯡꯗꯁꯨ ꯂꯩꯕꯗꯣ RJ ꯀꯁꯥꯔ ꯀꯣꯏꯔꯛꯑꯣ ꯍꯥꯏ ꯍꯣꯏ ꯀꯣꯏꯔꯛꯀꯦ ꯕꯗꯥꯝꯗꯣ ꯅꯨꯡꯗꯥꯡ ꯇꯤꯡꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯉꯧꯔꯝꯗꯥꯏꯗ ꯐꯖꯅ ꯆꯥꯝꯃꯤ ꯍꯥꯏ ꯕꯗꯥꯝ ꯇꯤꯡꯉꯒ ꯍꯌꯦꯡ ꯁꯣꯛ ꯇꯧꯔꯒ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯆꯥꯕꯗꯣ ꯇꯤꯡꯉꯒ ꯃꯀꯨ ꯈꯣꯛꯇꯣꯛꯑ ꯆꯥꯕꯗꯣ ꯅꯣꯡꯉꯥꯜꯂꯒ ꯑꯗꯨꯒꯤꯅꯦ ꯑꯜꯃꯣꯟꯗꯣ ꯀꯥꯏꯗꯩ ꯂꯩꯒꯦ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯗꯩ ꯂꯩ ꯕꯤꯁꯥꯜꯗꯒꯤ ꯑꯍꯪ ꯀꯌꯥꯅꯣ ꯑꯉꯥꯡ ꯀꯌꯥꯅꯣ ꯍꯥꯏ ꯃꯥꯜꯂꯦ ꯑꯉꯥꯡ 2 ꯁꯨꯔꯦ ꯆꯨꯝꯃꯦ ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯗꯤ ꯐꯩꯒ ꯐꯠꯇꯦꯒ ꯃꯌꯥꯝ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦꯕꯀꯣ ꯉꯁꯤꯒꯤꯗꯤ ꯊꯦꯡꯉꯦ ꯄꯨꯡ 10:30 ꯍꯦꯜꯂꯦꯕꯀꯣ ꯀꯩꯅꯣ ꯇꯧꯔꯒꯦ ꯃꯌꯥꯝ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯊꯥꯔꯛꯑꯒꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯀꯣꯏꯕ ꯆꯠꯀꯅꯦꯕꯀꯣ ꯁꯦꯇꯔꯗꯦꯒꯤ ꯁꯦꯇꯔꯗꯦꯒꯤ ꯑꯥꯎꯠꯄꯥꯁ ꯆꯠꯇꯣꯏꯅꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯗꯨꯗ ꯂꯥꯏꯐ ꯊꯥꯖꯔꯛꯀꯦ ꯃꯌꯥꯝ ꯃꯣꯏꯔꯥꯡ ꯁꯥꯏꯠꯇ ꯂꯩꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯎꯔꯒꯗꯤ ꯊꯦꯡꯅꯖꯦ ꯉꯁꯤꯗꯤ ꯂꯥꯏꯐ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ